Ngasi Megi tang mari English ngani kun gamanga Baisaki kun haibadi sajibu thagi kun ni panba nimit ki thajata aduga thagi thajatana kalin ki tarit ni panba nongmai jing numina lakpaga iroinana jaihan brahmagi wahang paukung ki thauramna kwai punamu po ahan ba maktada taram na oksabaga loinana kurumchari ngasigi wahang lakutsari ngasigi ahan bada lakutsari bu wahang asi wang kairakbam nungsiray tagpiu nungsiray kari karambu wapam ojabu kurumjari kurum birakpa taram na oksari tagpiu kari karambu wapam oja pitri dos hairiba asi aikoina kari lan khibagino amuk tahaybiyo wang kairakbam nungsirey wangsi nungsirey da haijababudi natsade haidi mayam bihur singi marakta hehek asumna thokpasi yawi haibadi aikoina kari haigani radiogi tabiningba isay khanba matamda amana khala agaso khwai punna taminaba madugi bhaptugi wangmada aina khallaga aigi ming yauraaga nungai jaba adugu buwa khalladuda wangsi he hangbirakba hana khungthrabaduda punna aina hangdraga sumana hangbaduda maramsi khange haibagi bhaptu lobagi mahutta aigi waina aigi paukhumdu tajaraga nungai jabagi bhap sumoi basu hek yawi nungsirey hathamjabagi wadi aikoina wang asigi paukhumsi mamangda anirak thokna thamjakhrabra haina khanjai adubu thambiraklabanina nungsireygi topna amuk thamjari petri do sairi basida aikoina karigumba mata lalubagi nate masi mamangda thamjakhibaduni soidanasu tabiramgani natragana tabi haudabu oiragasu amukana thamjarage aikoigi zodiac sign da rahu natraga ketuna aigi sign rasi tarani thoisigi manungda aigi lagganadagi hobada taramathoi suba yumduda natragana rahu ketusina sandraga loinana aigi mari suba natraga mapan suba yumduda lairaba matamsida pirakpa madugi effects haiba tare madubu magi mingtholsi pitri dos natragana pitra dos ipai pusingde yetbagi dos haina magi mingtholama piraga haibadi mahusana rahu ketu anisi shadow planet ni makoi ase graha atai singa manade maramaduna makoina pirakpa impact asida kari haigani aikoigi pitri loksingi bafamda nungai taba adugumba result ama oirakpa maduna ipa ipusing aduna aikoida nungai taba sakni phinibagi bhapasi thokla I hedana akangai pandit singi mota jyotish shastra gi niyomda asumoina ipa ipudu khurumjaraba kanda haiba dasasi kokani haibagi adugumba niyom makalamani baramasna hairiba pitri dosa hairiba sida koina ipa ipuda lan khibaguga phonga karigumba mari amata leina de sumoidana wangkhairakpam nungsiregi maphamda hangatsari thagatsari tainarakbada ngasigi anisbada lokutsari basna Krishna Mohan takpiu Krishna Mohan aikoi aigyagi phongbi khraba lairik-sing mafam kadaida phangadagi Imphal gi book store da phangadra copy pamjai nanaisu librarian oirjerami haujikti pension chachare phangadaba mafam takpirao ya Hare Krishna khurumjari Krishna Mohan takpirakliba wafam sigi oiragadi
ꯐꯣꯡꯖꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯏꯝꯐꯥꯜꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯑꯇꯣꯞꯄ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃꯠꯇꯗ ꯊꯝꯖꯗꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯍꯧꯁꯥꯅ ꯑꯁꯤꯒꯨꯝꯕ ꯕꯦꯗ ꯁꯥꯁꯇ꯭ꯔꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯤ ꯄꯥꯕꯤꯒꯗꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯄꯤꯁꯤ ꯑꯀꯛꯅꯕ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯅꯝꯖꯔꯒ ꯑꯈꯟꯅꯕ ꯃꯐꯝ ꯈꯔ ꯈꯛꯇꯗ ꯊꯝꯖꯕꯅꯤ꯫ ꯄꯥꯝꯕꯤꯔꯛꯄ ꯑꯄꯥꯝꯕꯁꯤꯡꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯄꯤꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯗ ꯂꯥꯏꯔꯤꯛꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯏꯝꯐꯥꯜꯒꯤ ꯍꯣꯗꯥꯝ ꯃꯥꯝꯗꯣꯞ ꯍꯥꯏꯔꯒꯁꯨ ꯈꯪꯕ, ꯍꯥꯏꯕꯗꯤ ꯎꯔꯤꯄꯣꯛꯇꯒꯤ ꯔꯤꯝꯁ ꯇꯥꯕ ꯂꯝꯕꯤ ꯀꯣꯔꯅꯔ, ꯃꯗꯩꯗ ꯏꯕꯣꯇꯣꯟ ꯁꯅꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯍꯣꯗꯥꯝ ꯃꯥꯝꯗꯣꯞ ꯍꯥꯏꯔꯤꯕ ꯃꯥꯝꯗꯣꯞꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯐꯪꯕꯤꯒꯗꯕꯅ ꯍꯣꯗꯥꯝ ꯃꯥꯝꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯍꯣꯗꯥꯝ ꯒꯦꯅꯦꯁꯣꯔꯒꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯀꯛꯆꯤꯡ ꯕꯖꯥꯔ ꯑꯖꯥ ꯁꯤꯅꯦꯃꯥ ꯔꯣꯗꯇ ꯆꯥꯟ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯃ ꯊꯝꯖꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯁꯤ ꯃꯐꯝ ꯈꯔꯁꯤꯗ ꯊꯝꯖꯔꯒ ꯀꯔꯤꯒꯨꯝꯕꯗ ꯀꯣꯄꯤ ꯂꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯂꯧꯅꯕꯤꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯐꯪꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯁꯤꯗ ꯊꯝꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯤ ꯍꯥꯏꯗꯅ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯤꯂꯥ ꯇꯥꯛꯄꯤꯌꯨ ꯁꯤꯂꯥ ꯅꯔꯁꯤꯝꯍ ꯃꯟꯇ꯭ꯔ ꯊꯥꯒꯠꯄꯤꯔꯛꯄꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯁꯣꯝꯅ ꯆꯤꯟꯅ ꯍꯥꯏꯕꯗꯨ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ, ꯏꯔꯒ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯊꯥꯕꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯁꯤꯂꯥ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯁꯤꯂꯥꯅ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯁꯤꯂꯥꯒꯤ ꯋꯥꯐꯝꯁꯤ ꯍꯦꯛ ꯇꯥꯖꯕꯒ ꯈꯨꯗꯛꯇ ꯉꯝꯖꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯇꯣ ꯅꯝꯖꯔꯒ ꯍꯥꯏꯗꯤ ꯄꯦꯖꯁꯤꯡ ꯑꯗꯨ ꯁꯤꯂꯥꯒꯤ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯖꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯁꯤꯂꯥꯅ ꯊꯦꯡꯅꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯗꯦꯕꯦꯟꯗ꯭ꯔꯣ ꯂꯨꯀ꯭ꯔꯥꯝ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯇꯥꯛꯄꯤꯔꯛꯂꯤꯕꯗꯤ ꯑꯣꯖꯥ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯑꯣꯖꯥ ꯃꯩꯇꯩꯒꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ? ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ, ꯈꯪꯖꯅꯤꯡꯉꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯗꯦꯕꯦꯟꯗ꯭ꯔꯣ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯔꯝꯄꯔꯥꯗꯒꯤ ꯆꯠꯅꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯠꯅꯕ, ꯊꯥꯁꯤ ꯃꯥꯏꯀꯩ, ꯊꯥꯅ ꯅꯤꯟꯕ, ꯊꯥꯅ ꯇꯦꯛꯄ, ꯋꯥꯏꯇꯦꯛ ꯍꯥꯏꯗꯅ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯤꯡꯊꯣꯜꯁꯤꯡ ꯄꯤꯔꯒ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯆꯠꯅꯔꯝꯕ ꯄꯊꯥꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯨꯗꯨꯡ ꯏꯟꯅ ꯆꯠꯅꯕ ꯍꯥꯏꯕ ꯇꯥꯏ꯫ ꯃꯁꯤꯃꯛ ꯆꯞ ꯆꯥꯅ ꯀꯔꯤꯗꯒꯤ ꯀꯝꯗꯧꯅ ꯃꯤꯡꯊꯣꯜ ꯑꯁꯤ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯝ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯄ꯭ꯂꯥꯅꯦꯇꯔꯤꯒꯤ ꯈꯣꯡꯐꯝꯗ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯇꯠꯅꯕ ꯍꯥꯏꯕꯁꯤꯗ ꯂꯩꯔꯤꯕꯁꯤ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯃꯈꯜ ꯑꯁꯤ ꯊꯕꯛ ꯇꯧꯔꯨꯕꯗ ꯑꯐꯕ ꯀꯌꯥ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯗꯒꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯔꯝꯃꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ, ꯐꯣꯔꯃꯨꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯅꯔꯝꯕ, ꯑꯗꯨꯒ ꯊꯥꯁꯤ ꯃꯥꯏꯀꯩ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯐꯣꯔꯃꯨꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕꯤꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫
मधु सुमद्रबरा हायरगदि अदुसु अदुम यानदुना सन्नरी हाइजब ताई अदुबु मसिदा करिगुंबा कांदा भारत की लेरिबा ज्योतिष शास्त्र सिंह असिगा जेंगनरकबा कांदा मैतई की लेरिबा तत्नबसी तत्नब नुमित असिदा थबक तौबा मतमदा असोंगी हाइबदि भारत की नियोंगी मखादा नुमितसिदा असुंगबा ग्रह असुंगबा खोंफम मसी पुल्लगदि फै हैना पीबा मयाम मसु यावी मदुदा दुम कर्मसि तौबा मतमदा अफबसु दुम ओइबा यावी अदुना मसी लमदम सिगी ओइबा खोइगी परंपरागी सना पथाप अमु ओइना मसी असुम थंबिरंबना नुंगी ओइबा यामना हक्सिनबु वाफम मसिमदि अखोइसु थीबदा चप चाबदु फंगबा ngamdaba हाइबा तारे मसीगी मरम करिगिनो हाइना हंगकबा मतमददि असुम ओइदना देवेंद्र लोकराम की वहां की पाखुम से थमजरी थगचरी ताइनरकपदा ngasi मंगा सुबदा लौखचरी बसना नेना देवी कसारदगी ताकपिरकपनी ताकपिउ नेना करी करंबु वाफम आइग्यागी चैनल से असुकी मतिक ताबदा हाइनिंगाई लेतना पामजन ताजई ngamkhai leitana thagachari aigyabu hanna hanna खुरुमजरी नेना अखोइना थमजरीबा जहेनब ब्रह्म की वहंग पाखुंगी थौरमसिबु यामनमक पामना थवा यावना ताबीरी हाइबसे खंगजबदा अखोइगी माइकैदगिसु हाइनिंगाई लेतना अपेनबा अमदि नुंगाइजब फोंदोक्सरी लोइनना अखोइबु तराम तरामना थागतपा अमदि खुरुम बिरकपसिदा नुंगाइजबगा लोइनना नेनाबु थगचरी अमदि तराम तरामना खुरुमबसिबु ओक्चरी सरी भावाना नेनागी मतम चुप्पदा मंगोल आशीर्वाद पिनबिबा ओइसनु ताइनरकपदा ngasiगी तरुक सुबदा मुग लौखचरीबसना रागिनी मयेंगभम ताकपिउ रागिनी खुरुमजरी उजाबु खुरुम बिरकपा तराम तरामना ओक्चरी वहंग अमता हंगजेगे ताकपिउ करी करंबा वहंग अखोइगी सिंफु थंफम से साखुंगी सिंखैरोमदा ओइदोइरा नत्रगा ग्यास तुगी ओइरोमदा ओइगद्रा अमुक्ता ताकपिरकलगदि यामना नुंगाइजगनी थागचरी रागिनी ताकपिरकलिबा वाफम मसिगिदम ओइरगदि अइगे खुदोंग चाबदुदा दुमक थंबीबा थोइदोंना काइरोय हाइबदि साक्संका हाइदना युमदुगी मनुंगदा अपुनबु ओइना लेरबा खोंफमनि मदुदा माइकई असोमदा थंबा थमदबा हाइबसिगी थोइदोंना मरु ओइद्रे हाइना लौबा याय करिगिनोना हाइबदा साक्संग मफम असि मसाना मफमदुदा भांडारगी सबचाबा खुबम अमा ओइदुना लेजरबनि मदुदा खोइना इसिंग थंफम सेंफु थंफम तोंगान तोंगान हाइदना लेरिबा मफमसिंग असि मपुम मदुगी मनुंगदा साक्संग हाइबसिगी मनुंगदा पुल्ले हाइदना वास्तु शास्त्र थंबिरबा मोन मतुंगिना मफम अदुदा एगे खुदोंग चागदबा फिरई फिबम अदुदा अदुमक थंबिबदा दोस लेररोय हाइबा वाफम सिमतंग रागिनीगी मफमदा पौदमचरी थागचरी ताइनरकपदा ngasiगी तरेस सुबदा मुग लौखचरीबसना शांति बला इरोम ताकपिउ शांति बला खुरुमजरी एग्याबु थागचरी शांति बला यामनमक नुंगाइजै अखोइगी असिगुंबा थौरमसिदा नुंगाइबा अपेनबा फोंदोकपिबगा लोइनना थागतपिरकपा अखोइगी माइकैदगिसु थागतचबसिबु तराम तरामना ओक्सबगा लोइनना खुरुम बिरकपसिबसु खुरुमबा ओक्सरी थागचरी शांति बला मंगोल ओइबियो ताइनरकपा ngasiगी निपान सुबदा मुग लौखचरीबसना इसै हनबा सोइबम ताकपिउ इसै हनबा करी करंबा वाफम आइग्याबु भक्ति तौजरी तराम तरामना भक्ति तौबिरकपसिबु ओक्सरी ताकपिउ इसै हनबा करी करंबा वाफम वहंग अमतंग हंगजरी मदुदी अखोइना नुमित खुदिंगी अयुक अमदि नुमिदांग वाइरम ईश्वर की पूजा पाठ तौजब मतम से पुंग कयादगी
ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯇꯧꯖꯕ ꯌꯥꯕꯒꯦ? ꯏꯁꯩꯍꯟꯕ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯄꯨꯖꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ, ꯄꯨꯖꯥ ꯄꯥꯊ ꯍꯥꯏꯕ ꯑꯃ, ꯃꯁꯤꯗ ꯈꯦꯟꯅꯕ ꯈꯖꯤꯛ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ꯫ ꯄꯨꯖꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗ ꯇꯥꯔꯒꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯝꯁꯤ ꯕ꯭ꯔꯍ꯭ꯃ ꯃꯨꯍꯨꯔꯇ ꯍꯥꯏꯗꯅ ꯚꯦꯗꯅ, ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯗ ꯅꯣꯡꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ ꯅꯤꯡꯊꯝꯒ ꯀꯥꯂꯦꯟꯒ ꯑꯅꯤꯁꯤ ꯈꯦꯟꯅꯕ ꯈꯔꯗꯤ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯍꯧꯔꯒ ꯄꯨꯡ 4:30 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤ ꯕ꯭ꯔꯍ꯭ꯃ ꯃꯨꯍꯨꯔꯇ, ꯑꯌꯨꯛꯀꯤ ꯄꯨꯖꯥ ꯇꯧꯖꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝꯁꯤꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯏ꯫ ꯃꯇꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯖꯥ ꯇꯧꯖꯕꯒꯤ ꯑꯐꯕ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯃꯇꯝꯁꯤ ꯄꯤꯔꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯃꯁꯤ ꯅꯠꯇꯕꯗ ꯁ꯭ꯇꯣꯀꯥꯜ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯨꯖꯥꯒꯤ ꯃꯇꯝ 9 ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯖꯥꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯆꯥꯔꯠ ꯑꯃ ꯂꯩꯖꯔꯤ꯫ ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯊꯝꯖꯔꯝꯃꯒ ꯏꯁꯩꯍꯟꯕꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯗꯤ ꯄꯨꯖꯥꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯅꯠꯇꯕ ꯄꯨꯖꯥ ꯄꯥꯊ ꯍꯥꯏꯕ, ꯄꯥꯊ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯖꯕꯅꯤ, ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯖꯕꯅꯤ꯫ ꯄꯨꯖꯥ ꯄꯥꯊ ꯍꯥꯏꯕꯁꯤꯗꯗꯤ ꯃꯥꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯇꯦ꯫ ꯃꯥꯗꯤ ꯑꯗꯨꯝ ꯄꯨꯖꯥ ꯄꯥꯊ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯃꯇꯝ ꯑꯣꯏꯁꯅꯨ, ꯑꯐꯕ ꯃꯇꯝ ꯑꯣꯏꯁꯅꯨ, ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯄꯤꯅꯅꯕ ꯄꯥꯊ ꯇꯧꯕꯅꯤ, ꯄꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯄꯨꯖꯥ ꯄꯥꯊꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯗꯨꯒ ꯄꯨꯖꯥꯒꯤ ꯃꯇꯝꯁꯤ ꯆꯥꯅ ꯄꯥꯊꯗꯨ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯍꯥꯏꯖꯔꯤꯕ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯊꯝꯖꯈꯤꯕ ꯄꯨꯡ 3:30ꯒꯤꯅ 4:30 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯄꯥꯊ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤꯁꯨ ꯑꯃꯉꯥꯟ ꯁꯤꯟꯅꯕꯒꯤ ꯃꯇꯝꯁꯤꯗ ꯄꯥꯊ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯏ, ꯈꯔ ꯍꯦꯟꯗꯣꯛꯄ, ꯈꯔ ꯆꯈꯠꯄ, ꯑꯗꯨ ꯃꯥꯗꯤ ꯄꯥꯊꯒꯤ ꯃꯇꯝꯗꯨꯗ ꯄꯨꯟꯅ ꯁꯨꯝ ꯆꯠꯂꯛꯀꯗꯧꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯐꯝꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯩꯟꯌꯥꯁꯤ ꯑꯣꯏꯗꯅ, ꯖꯣꯒꯤ ꯑꯣꯏꯗꯅ, ꯒ꯭ꯔꯤꯍ ꯌꯨꯝ ꯊꯥꯗꯣꯛꯇꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯄꯥꯊꯒꯤ ꯃꯇꯝꯁꯤ ꯆꯞ ꯆꯥꯕꯗꯨ ꯉꯝꯅꯅꯕ, ꯄꯨꯖꯥꯒꯤ ꯃꯇꯝꯁꯤ ꯆꯞ ꯆꯥꯕꯗꯨ ꯉꯝꯅꯅꯕ ꯃꯥꯗꯤ ꯃꯗꯨꯇꯅ ꯃꯥꯒꯤ ꯑꯚ꯭ꯌꯥꯁ, ꯃꯥꯒꯤ ꯀꯔꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯩꯕ ꯌꯥꯕ꯫ ꯑꯗꯨꯒ ꯒ꯭ꯔꯤꯍꯗ ꯂꯩꯔꯤꯕ, ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯗ ꯈꯣꯡꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯃꯇꯝꯁꯤ ꯉꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯒ꯭ꯔꯤꯍꯗ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯁꯨꯕ ꯅꯣꯝꯕ ꯆꯠꯄ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯃꯤꯟꯅꯔꯤꯕꯅꯤನ ꯑꯩꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯁꯤꯜ ꯑꯐꯥꯏ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯁꯪꯕ ꯇꯥꯟꯖꯥꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯞ ꯆꯥꯕ ꯄꯨꯡꯐꯝꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯗ ꯂꯩꯔꯤꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯉꯟꯈꯠꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯆꯣꯟꯗꯅ ꯇꯧꯕꯗ ꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨꯅ ꯒꯤꯇꯥꯗ ꯍꯥꯏꯈꯤꯕꯗꯣ, ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯍꯗ ꯂꯩꯅ ꯂꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯗꯅ, ꯑꯗꯨꯅ ꯃꯁꯤꯗ ꯏꯁꯩꯍꯟꯕꯅ ꯃꯥꯒꯤ ꯑꯀꯛꯅꯕ ꯃꯇꯝꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯗꯣꯁ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯠꯇꯒ ꯃꯈꯥ ꯇꯥꯅ ꯁꯝꯊꯖꯔꯒ ꯏꯁꯩꯍꯟꯕꯅ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤ ꯁꯅꯤ ꯃꯍꯥꯔꯥꯖꯒꯤ ꯃꯟꯇ꯭ꯔ ꯑꯣꯝ ꯁꯝ ꯁꯅꯔꯁ꯭ꯋꯔꯥయ ꯅꯃꯍ ꯃꯟꯇ꯭ꯔ ꯑꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯑꯦꯛꯃꯥꯂꯥ 19 ꯁꯣꯟꯖꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯁꯔꯁꯣꯡ ꯇꯦꯜꯒꯤ ꯗꯤꯄꯛ ꯑꯃ ꯀꯠꯆꯕꯒꯤ ꯃꯇꯝ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ, ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯏꯁꯩꯍꯟꯕ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤꯁꯨ ꯁꯅꯤꯒꯤ ꯅꯥꯝ ꯆꯥꯝ 19 ꯁꯣꯟꯕ ꯍꯥꯏꯔꯤꯕꯁꯤ ꯅꯥꯝ ꯁꯣꯟꯕꯗꯤ ꯁꯣꯟꯕꯅꯤ,
नाम सोनजबा हाइबसिदि मांगोन अकंगनब मतम लेते ईश्वर के नाम सोनबा हाइबसिदि इशा मांगे सोनबे याई युम मांगे सोनबे याई नाम सोनबदा सोनबे यादब मफम अमदि मतम हाइबसि लेते अदुबु अखोइना नाम माला पाइरगा सोनजबा हाइबसिदना अभ्यास अम ओइगदौरी मदुगे अभ्यासि ओइनिंगबा मतमदा दुम ओइबे याई अदुबु अइना मफमसिदा मतमसिदा ओइगे हाइबा अइगी मतम अमा लेप्चरगा ओइबसु कैसु काइदे मसिसु मथक्ता थमजखिबा दुगुमना अखोइगे अइगी असिलफाइगी मतुंगिना मागिसु अदुम येंगबिरगा नामसि सोनबिबे यारे अदुगा सरसोंग तेल हंगाम थाउगी दीपक अमा मई अमा कच्चबगी मतम हाइबसिदि अंगनबा अयु निमित की मंगालना पृथ्वीदा फंगद्रिंगै नत्रगना निमिदांग वाई अमा मंगाल सिनबा मतम निमित की मंगालना पृथ्वीदा लेत्रबा मतमदा हाइदिबा मैरासी सना खोंगांग मखोंगदा नत्रगना उपाल अमगी मखोंगदा नत्रगना ईश्वरगी श्रीहरि की मंदिरदा कच्चबा मधु थोइदोकना फई हाइबा वाफम सिमतंग थमजगे करिगिनोन हाइबदा अइना कल्लिबा मैरासी शनिदेव प्रभु मागी मतिक मंगालदो पीन बीननब शनिदेव नमदुदा पेन बीननबगी कटपनिना अइना कल्लिबा मैयसे शनि मंदिर द कल्लगदी मतम अमुक लेरोइदोइने दुगा शनि मंदिर नत्तबा अतोप मफम सिंग ओइरगदी हाइदिबा निमित की मंगाल फंगद्रब मतम हाइबताई अयुक अमदि निमिदांग वाई मतम सिदा कल्लु हाइजेरिबा करिगिनोन हाइबदा शनि से निमित की तेज मंगाल न लेरिंगी मतम ददि मासी लाओय अदुना निमित की मंगाल लेत्रब मतम द कच्चरब कांदा शनि देवन मधुबु लेंगबिरक्तन लौबी ननबगी भाव नोइना थंबिरंब वाफम असिबु इसेहनबगी मफमदा पौदमजरी थागचरी ताइनरकपदा ngasiगी मापन सुबदा मुग लोखुचरिबसना हेमोलता हैष्णाम ताकपिउ हेमोलता करी करंब वाफम अइग्यागी मपाल नाइद्रब पौताक सिंगसे खंगदब मयाम अमा खंगजब ngamjari अइग्याबु हन्ना हन्ना खुरुमजरी हेमोलता अखोइबु अवांग बथाक थागत पिदुना अखोइबु इकाई खुमनबु उत्पिरकबा मसिगिदमक अखोइगी माइकैदगसु हाइनिंगाई लेतब नुंगाई जबदु हेमोलतागी मफमदा पौदमजरी अदुगा अखोइगी माइकैदगसु हेमोलताबु मतम चुप्पगी ओइना ईश्वर की थौजाल फंगबा नाद यक्तबा पुंसि नुंसांगबा इमान इमानबगी मिरक तिनबा ngamba अहलमन गुरुजोन की सेवादा मतम सांगना ngamba ओइबियु हाइबा आशीर्वाद असिमतंग हेमोलता की मफमदा पिजरी थागचरी ताइनरकपदा ngasiगी तरा सुबदा मुग लोखुचरिबसुना थंबाल तोंबी लाइस्रम ताकपिउ थंबाल तोंबी करी करंब वाफम अइग्यागी लाइरिक फंगदबा इम्फाल मनुंगी बुक स्टोर ममिंग हाइबियो लाइरिक ममिंग कोनना खुरुमजरी थंबाल तोंबी वाफम से ममांगी पोस अमदसु अदुगा ngasiगी थौरमसिगी अहोबदसु चौराकबा अमदि थमजखरबनी सोइदना ताबिरमलगनी अदुबु थंबाल तोंबीना मफमसिदा अमुकसु हंगबिरक्लबनिना थंबाल तोंबीगी दमक येंगगा थमजरमगे बुक स्टोर ममिंग हायु हाइबसिमदि मथक्ता हौजिक्ता हाइबु वाफमनिना सोइदना थंबाल तोंबीना मयक सेंगना ताबिरमलगनी अदुगा लाइरिक ममिंग कोनना ताकपिरकु हाइबा मतंगसिददि अखोइगी फौजिखिबा लाइरिक असि इहल हनबदा 2017 दा महाभारत वारी रामायण की वारी लीब तंबा हाइबा वारी हैबसि कमाइन लीगदगे रामायण की वारी महाभारत की वारी हैबसि वारी लीबसि मनुंग करी करी फ्रेम यावरगा सल्लिबगे वारी लीबा अमन तंगाई फदन सेनगदब मगुन सिंह हाइबन सिंहबगी मतंगद इबा लाइरिक अनि पार्ट 1 2 अनि फोंजखरे अदुदगी अमुक मखा तारकपदा अखोइना फोंजखिबा लाइरिक असि अनुगीता
अनुगीता हाइबसे महाभारत की भीष्म पर्व की मनुंग दे याउबा गीता हाइब लाइरिक अदु पाबा मतमदा खचिक भाप तादब ngaksanaba yauragade madudagi koknanaba haiba tai anu gita haibadi appendix gita haibani haibadi gita da walhawraba saru amadi hena bhap tananaba sandokna iba gita haibani anu gita si masina amuk karamba kanda lirakbage haibada mahabharat ki lal loikraba matungda आसमेध पर्व कुब पर्व तांक अमुहन कृष्णना अर्जुन सिंह पंच पांडव की सभाद लिखिब गीता की नुंगद लेरिबसिंग फोंदोंना एनालाइज तौरगा लीब सरुक अमनी मदुबु मयाम एखोई पुन्ना खंगमिनब याननब मोंगदा लाइरिक असिमा अनुगीता हाइबसी पुथोंजखी ताइनरकबदा बामन जन्म अवतार हाइदना अखोइना बामन देव हाइदना भगवान के 10 अवतार की मनुंग याउरिबा मथिक नेमबा खोंग नेमबा हाइरिबा इबुंगो मागी बामन बु नमथखिबा अदुगुम्बा तांककपसी ड्रामाटाइज ओइन इबा लाइरिक अमनी लाइरिक असिमा समु फोंजखरे अदुगी मतुंग ताइनरकबदा पाप से करमना कोकदगी हाइबगी मतांगदा इबा अदुगुम्बा लाइरिक मचा अमनी अदुगी थंगनरकबदा शास्त्र की पुरोन हाइदना वेद शास्त्र मयामदा याउरिबा महाभारत के रामायण की बाई पुराण तोंगान तोंगान पुराण मयामदा लेरिबा से मुनि ऋषि सिंह की ममिंग अदुगी पारी पुरी मयाम अमगी ममिंग खक्तगी ओइबा अदुगुम्बा मिंथोल मयाम अदु नैनदुना कनादगी कना पोलखिबा कनाना कना पोलखिबा हाइबगी पारी पुरी सिंह असि खक्तबु इबा अदुगुम्बा लाइरिक मसा अमनी शास्त्र की पुरोल हाइना मिंथोन जबा लाइरिक असे अदुदगी ताइनरकपदा तोपा लाइरिक अमना वेद की मंत्र खरा हाइदना वेद शास्त्र सिंह की नुंगदा लेरिबा अखोय मियोइबदा सोनजबदा कानजगदबा मंत्र खरदंग लखुचरगा मंत्र सिंह अदुबु इथोक्तुना फोंजब लाइरिक मसा अमनी अदुदगी ताइनरकपदा महाभारत नुपी लान हाइना मिंथोल असिमंगना वारिसे महाभारत अभिमन्यु सीरब नुमित अदुगी अहिंगदा नुपी मयामना महाभारत कुरुक्षेत्र की लानबुंगदुदा लान हौखिबा अदुगुम्बा वारी अंक अदुबु वारी लिबा लई तमखलगलिबा छात्र सिंह हाइबा तारे मखोइना हेना खुलोइना पाबदा नैनबदा नुंगाइना बायदना वारी लिबगी मवोंग मक्ता इबा अदुगुम्बा लाइरिक अमनी महाभारत नुपी लान हाइरिबस अदुगी मतुंग ताइनरकपदा मतम की पूजा पद्धति हाइबा लाइरिक असिमा अमु फोंगे हाइरिबा मतम की पूजा पद्धति हाइबसिदा याउरिबसी नीति सेवा नीति की अखोइना कृष्ण मंदिर दा कटलिबा पूजा सी करमना कटकदगी हाइबदुगी पूजा की मतंग याउरे अदुगी मार्जन घटस्थापन पंच देवता पूजा अखोइना पूजा अमा हेक कटपु मतमदा पूजा की बेसिक फाउंडेशन हाइबा तारे हाइरिबसी तौदना अतै पूजा अमत तौबु यादे मरमदना बेसिक फाउंडेशन अदुगी ताइनरकपदा नारायण पूजा शनि पूजा नचिंबा पूजा मखन खरग लोइनना हाइरिबा लाइरिक असि संस्कृत लोन द लेबना मरम ओइदना तमखलगलिबा ब्राह्मण मसा सिंह मसिदा संस्कृत लोन सि खंगतबदगी मखोइदा अइना कलिबा पूजा सिदा सोलिबा मंत्र सि करी हाइना सोलिबगे हाइबदु खंगदबदगी पूजा द पुंगिंग संगबु वालक अदना मखोइदा पुंगिंग संगबदो खजिकता सुमतिंग ओइगद्रा अर्थदु खंगगदी हेना खंजदना लाइरिक असि संस्कृत ने हेक इरमीब मंत्र खुदिंगमकी अर्थ से हंदुक्सदुना अहानबदा इंग्लिशना मथंगदा हिंदीना मथंगदा अमुक मणिपुरी बांग्ला मयेक्सना अरोइबदा मैतै मयेक हाइदना अखोइगी इमारोन सिदा अमु हंदुक्तना मंत्र अममंगी अर्थ से मरी मरी थोंग थोंग हल्लगा असमोइना इथोक्सबा लाइरिक सिमा फोंग्रे अदुगी मथंगदा अमुक मतंगी पूजा पद्धति हाइबसिमा मिंग समाना
हाइरिबा पद्धतिसिना अखोइगी श्राद्ध कर्मदा लंबोइबा बैराइगे श्राद्धगी नियम चन्नरिबसिमा अदुदगी हौजिकना कया इसा चन्नगिद्रबा चन्नबा मफम खरसु दुम चन्नरि अदुबु पाक सन्नदि कया चन्नगिद्रबा प्रेत श्राद्ध लंबोइदबा श्राद्धगी मतांगदा याउरिबा मंत्रसिंग अदुगी अर्थग कोनना खुलोन ताकबा मसिसु मथके अदुगुमना लोन मरी मरीदा ट्रांसलेट तौरगा इजखिबा अदुगुम लाइरिक अमनी अदुदगी मथंग ताइनरकपदा इरकपदा करम धर्म चलगा लाइनिंग करमना निंगनी हाइबा लाइरिक असिमगा लाइरिक असिमदे याम नुंगाइबा हाइबदुनी लाइरिक से अहानबदा मणिपुरी बांग्ला मयेक्सिन इरे अनिसुबदा लोल से इंग्लिश न मुक ट्रांसलेट तौथोए अदुदगी ताइनरकपदा हिंदी न मुक तौरे अदुदगी ताइनरकपदा चाइनीज लोन दा मुक तौरे अदुदगी ताइनरकपदा जापानीज लोन दा मुक सुमोइदना लोन खरदा ट्रांसलेट तौरगा वर्ल्ड वाइड खंग याननो मोंगदा इजखिबा लाइरिक अमनी अदुदगी ताइनरकपदा श्री कृष्ण की लीलादा सिंह सिरा खंथ सिरा है मिंगथोनबा अदुगुंबा वांग पाउखुंगी स्टाइल ने सिदा लाइरिक असिमगा अमु हौखिबा कालेन तृतीया निमित्ता फोंजखिबा मथकी पूजा पद्धति है मिंगथोनबा समानबा मन फोंजदिबसना सुराकरन लोकोपा अमदि उपनयन लाइमिंग लौबा लुगुन थांगबगी जैगद सोलिबा तौरिबा मंत्र सिंगी खुलोनगे लोइनना अर्थ दु ताकबा हाइरिबा लाइरिक सिंग असि मथंग सिना पुथोक सखरे अदुना हाइरिबा लाइरिक सिंग असि मथंग थमजखिबा एड्रेस श्री श्री गोविंद टेम्पल अमना उरिपो होदा मामदोप अमना कक्सिंग बाजार हाइरिबा मफम सिंग असदा लाइरिक असि थमजखरे हाइजबताई मसिदगी कारिगुंबदा कॉपी मथक्ता हाइजिखिबदो कॉपी से याम नमजदे खर खर खक नमगा करिगुंबदा कॉपी लोइखिबा मतंग यावरगदि कंटेक्ट लोबिरगा लाइरिक सिंग असि मागी मादर कॉपी दि लोइना लेबनिना अदुम फंगबा यागनी हाइबा वाफम सिमतंग थंबाल तोंबी लाइस्रमगी मफमदा अमुक्कसु हन्ना थमजरी ताइनरकपदा ngasiगे तरागा माथोय सुबदा मुलोकचरिबसना साधना लाइमयुम ताकपियु साधना अय्या खुरुमजरी खुरुम बिरकपा तराम तराम न ओक्सरी वहंगी पखुम पिबिरकपा हरे कृष्णा साधना थागसरी साधना की वहंगी पखुम फंगबगी नुंगाइबा फोंदोकपिरकपा अखोइगी माइकैदगी थोइदोकना नुंगाइबा फोंदोकसरी अदुगा ताइनरकपदा ngasiगे तरागा निथोइ सुबदा मुलोकचरिबसना एसकिना ताकपियु एसकिना थैंक यू सो मच पाबुंग खुरुमजरी थागसरी थागसरी थागत पिरकपगी दमकसु तराम तराम न ओक्सरी खुरुम बिरकपगी दमकसु खुरुम बसिबसु ओक्सरी व्हाट्सएप ता ओइना टाइमिंग थारक लगे अदु पाबुंग क्वेश्चन खरे यामे लोइना पाबियु को एसकिना करी करी क्वेश्चन वरबनो तापियु तानसे अहनब वहंग द पाबुंग राम सीता लुहोंगबदा भर्गो एसेंडेंट कैन्या लग्नगी पुंफम फै हाइबदो राम सीता खकी ओइदोइरा पुंफम काइखिबदो राम लक्ष्मण की नुपी लापनरबसु भरो शत्रुघ्न गिदी लापनदब माले पुन्न लुहोंगलबसु सिदी कमाइन तौबनो अखोई मैतई की लुहोंगबदा लगन की पुंफम से करम्ब कांद लौदोइनो कुंदो हुप कांद लौदोइरा पाबुंग सिदा ताखिबा लगन अदुगी मतुंगिना मेरिट लाइफ की फ्यूचर सु प्रिडिक्ट तौबा याब्रा अनिसबदा लक्ष्मी रेखा हाइबसी कमाइन तौगे मसी याउबगी फबसु ताकबियु अहुम सुबदा राशि मंत्र से नुपी की थागी लई लाकब मतमदसु
सोनबा याब्रा ताकपीरओ पाबुंग खुरुमजरी एस्किना यामना सांगना पाबीरओ हायरबनिना पुनमुक पाथोक्सरे अदुगा हंगबीरक्लिबु हंगसिंग असिगी पाउखुमदा तानसे एस्किना अहानबदा एस्किना न ताकपीरक्लिबसि काइनिया लगनगी पुंफम ओइब फै हायरगा फरिबसि राम सीता खकी ओइदोइरा न ताकपीरखिबनी काइनिया लगनगी पुंफम द लुहोंग बाइबसि राम सीता खकी नते पुनमकी ओइना लोइना फै हायब वाफम सिमा अहानबदा थमजरगे अदुगा ताइनरकपदा पुंफम काइखिबदो राम लक्ष्मण की नुपी लापनरबसु भरो शत्रुघ्नगिदी लापनदब माले हाइबा वाफम अदुगा पुन्ना लुहोंगलबसु सिदी कमाई तौदोइनो हाइबा वाफम सिनी एस्केना ताकपिरक्लिबो वाफम असि सुमी अखोइगी मियेंगदा राम लक्ष्मण अनिगिदी लक्ष्मण उर्मिला कायनरगले होरे रामसु सीताग कायनग्रे पुंसिगी कायनबमक नत्रबसु यामना तामनन लेखिबा अदुगा भोरो शत्रुघ्न अनिगिदी युमद लेहोरे हाइना खनबिरिबु वखलसे भोरो शत्रुघ्न सदमक कायनब याउरिबनी हाइजबदी भोरो शत्रुघ्न अनिसु अयोध्या कोनुंग मनुंग द संगदे नंदीग्राम बोध ब्रिक मकोंदा मयाम बुंग राम की मतौगुमना खोंगनांग बोध मकोंग अदुद मकोइसु फी सेते उ मकु सेली जतापुई अदुगा कोनुंग मनुंगी करिगुंबा आहवतुन सेंग सा करिमत साब नते मकोइसु उहई कक्त सारगने मकोइना बोध मकोंग सिदा बोरो शत्रुघ्नना लेदिबसि मयाम बुंग मतौ तम लेदिनी सुपनगी भोरोना कोनुंग संग हाइरिबसे अयुकी मतम मयाम बुंगदो सिंहासोंद फमी हाइबगी भाबता मयाम बुंगी सिंहासोंदो मदुबो सेंदोक्सबा अमदि मयाम बुंगी खुरुमदो सेंदोकबा अदुगा खुरुमजरबा सिकक्तने मान कोनुंग संगिबसे अतोपा कनामतगा उनरुदे कनामतगा वरी शारुदे हाइरिबा मयाम बुंगी पूजा सेबादो अदुख कोनुंग संगगा अयुक तौरमगा मा खोंगनांग मखोंगसिदा अदुम लेब अदुगा माना अकोइब प्रजा सिंग अदुगी येंगना तिंखंग लाकपगी ngak senbadi adum tawni ataide aduna magi imung manung oidiba borot ki mandabi शत्रुघ्नगी सुरत कृति लेदिबा कनामत मखोई उनदे अदुना हाइदिबा वफमसिदा ngasaygi रामगा लक्ष्मण खक्त कायनरगा भोरो शत्रुघ्न अनिगिदी कायनदब ओइना उबिरिबसि वारिदु ताबदा खर ममुत्ताना ताब वाटपा नत्रगना सिंगनबदगी हंगपिरकपा सोइदना ओइरमगनी अदुबु मफमसिदा एस्किनागी सिंगनबदु सेंदोक्सरी तायनरकपदा अखोइगी मैतैगी लुहोंगबदा लगनगी पुंफमसे करंबा कांदा ओइदोइनो ओइना ताकपिरइबसि कुंदोहन पकांदा ओइ लौदोइरा ताकपिरक्लिबसि मैतैगी लुहोंगबसिदी लुहोंगबा हाइबदुनी सुमोइदना हाइजबताई एस्किना आई सुंगाइरे मी सुंगाइरे कोई पुनमक्सि खंगना खंगना भाप अमदा सत्खरबनी मैतैगी सिदी हाइजबगी अर्थदी नंबर 1 सोइरिबसि अतोप पृथ्वी की जाति अमतन तौदब नियम मणिपुर सिदा तौरी हाइबदी बोर कन्या अनिदुगी लुहोंगब मतमदा मकोय अनि पखरा लुखरा तागदब लेरमबसु नत्रगना फत्तबा मोंग अमदा नत्रगा अमदा लेरमबसिंगदुदगी कोकदनब मंगोल ओइननबा आइदना बेदगी मंत्र शास्त्रगी करिगुंब खर सोलिब नियम अदुमक थुगाइबगी भापतने हौजि चनरिबसि नाक अदुदा हौरब लाउड स्पीकर पानसिंदना कल्लब साउंड मयांगुलन पुंग इसेदु सक्सिले पुंग इसेदुदी मंगोल ओइननब सुमनगी सोनबनी अनिदुगी मरक्ता सोनबिगदुब तंगाई पदब सोनबिगदुब पोलदुदी लोइना थुगाइब हाइब तारे ईश्वर निंगबा हाइबसिदी लांगदना ज्ञान ताना नुंसिना निंगो हाइबनी मतमदुदा लोइना थुगाइरग थमग्रे मदुदा लुहोंबगी पुंफम खेफम अदुगी भाप अमत लेत्रे सनबी अमगी भापता लेइख्रबनी अदुना मागिदी लुहोंबसि
ꯅꯨꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯄꯨꯡꯐꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯂꯒꯅ ꯑꯁꯤꯒꯨꯝꯕ ꯈꯤꯌꯣꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯡꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯒ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔ ꯍꯣꯡꯕ ꯅꯨꯃꯤꯗꯥꯡ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯕꯦꯗꯅ ꯍꯥꯏꯕ ꯅꯤꯌꯣꯝ ꯑꯃꯁꯨ ꯂꯩ ꯅꯨꯃꯤꯗꯥꯡ ꯂꯨꯍꯣꯡꯕꯗꯤ ꯒꯟꯙꯔꯕ ꯕꯤꯚꯥꯒꯤ ꯚꯥꯞꯇ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯣꯁ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯠꯈꯤꯕꯒꯨm ꯇꯧꯕ aduna mantra sole yare sondre yare lai huke hu tuke to adum tawro nimidang hongam ni loire bera leitre habidu bhaplum da thadokre asigumbagi asumba bidi du loina thadok pai betare bhap amarom tasing bagidi hairiba nimittu de lohongba phari haribsi karamba pungpham de lohongba si phabage habidu aina ngang na sanna bu honarubada ai oina angawba tahobagi bhap da leirappa haibetare ꯑꯩꯈꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯤꯌꯥꯝꯗꯨꯃꯒ ꯃꯥꯟꯅꯔꯒ ꯆꯠꯂꯛꯄ ꯅꯤꯌꯣꯝ ꯑꯃ ꯑꯣꯏꯗꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯍꯣꯡꯕ ꯌꯥꯗꯦ ꯅꯨꯃꯤꯠ ꯇꯥꯔ ꯍꯣꯡꯒꯗꯧꯕꯅꯤ ꯅꯪꯒꯤ ꯑꯇꯩ ꯑꯇꯩ ꯈꯪꯗꯦ ꯃꯌꯥꯝꯗꯨꯒꯤ ꯇꯥꯟ ꯆꯥꯅꯕꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟ ꯅꯤꯄꯥ ꯊꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟ ꯄꯨꯡ ꯁꯨꯛ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗꯨꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯠꯄ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡꯐꯝ ꯇꯣꯉꯥꯟꯅ ꯌꯦꯡꯉꯨꯕ ꯅꯩꯅꯔꯨꯕꯁꯤꯡ ꯑꯃꯛꯇꯕ ꯁꯣꯝꯗꯅꯤ ꯏꯀꯥꯏ ꯀꯥꯏꯔꯛꯏꯕꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩ ꯍꯨꯛꯄꯗꯨꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯅꯤꯗꯨꯒꯤ ꯈꯨꯗꯥꯡ ꯊꯥꯡꯖꯤꯟꯅꯔꯒ ꯃꯇꯝꯗꯨꯗ ꯀꯨꯠꯁ ꯄꯨꯟꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯃꯈꯩꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯆꯥꯅꯁꯨ ꯙꯥꯔ ꯅꯂꯥ ꯁꯟꯗꯣꯛꯇꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯐꯪꯗꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯕꯒꯤ ꯄꯥꯟꯅꯅꯕꯒꯤ ꯑꯗꯨꯗ ꯈꯨꯗꯥꯡ ꯑꯅꯤꯗ ꯀꯨꯠꯁ ꯗꯔꯤꯅ ꯄꯨꯜꯂꯤꯕꯗꯣ ꯃꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯄꯨꯡꯐꯝ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯑꯦꯁꯀꯤꯅꯥ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯑꯦꯁꯀꯤꯅꯥꯅ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯦ ꯁꯤꯗ ꯇꯥꯈꯤꯕ ꯂꯒꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯔꯤꯠ ꯂꯥꯏꯐꯀꯤ ꯐ꯭ꯌꯨꯆꯔꯁꯨ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯖꯤꯛ ꯈꯦꯠꯅꯕ ꯃꯑꯣꯡ ꯈꯔ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯂꯨꯍꯣꯡꯕꯁꯤ ꯑꯦꯁꯀꯤꯅꯥ ꯃꯇꯝꯗꯨꯒꯤꯗꯤ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯥꯞꯁꯤ ꯀꯌꯥ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯚꯥꯞ ꯑꯁꯤꯗ ꯂꯣꯏꯅ ꯆꯠꯈꯤꯗꯅ ꯑꯗ ꯂꯨꯍꯣꯡꯉꯤꯕꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯇꯥꯔꯛꯄ ꯑꯗꯨꯗꯁꯨ ꯑꯆꯧꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯀꯤꯅꯥ ꯑꯩꯈꯣꯏꯒꯤꯁꯤ ꯑꯃꯁꯨ ꯏꯀꯥꯏ ꯀꯥꯏꯕ ꯌꯦꯠꯁꯤꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯈꯤꯕꯅ ꯑꯗꯨꯕꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯖꯈ꯭ꯔꯕꯁꯨ ꯑꯐꯕ ꯅꯨꯃꯤꯠꯇ ꯍꯣꯡꯉꯒꯗꯤ ꯑꯐꯕ ꯅꯨꯃꯤꯠꯇ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯔꯒꯗꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯦ ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯟꯕ ꯂꯨꯍꯣꯡꯕꯒꯤ ꯄꯛꯅ ꯋꯥꯏꯅ ꯌꯦꯡꯗꯅ ꯃꯗꯨꯒꯤ ꯇꯧꯒꯗꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤꯗꯤ ꯇꯧꯕ ꯆꯦꯛꯁꯤꯜꯂꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯇꯥꯒꯗꯕ ꯄꯔꯝ ꯑꯗꯨꯃꯗꯤ ꯊꯣꯛ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯃꯇꯝ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯑꯣꯡ ꯃꯥꯟꯅꯅꯕꯗ ꯂꯣꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯒꯅꯒꯤ ꯋꯥꯐꯝ ꯄꯨꯡꯐꯝ ꯑꯐꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯁꯀꯤꯅꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯑꯦꯁꯀꯤꯅꯥꯅ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯂꯛꯁꯃꯤ ꯔꯦꯈꯥ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤ ꯌꯥꯎꯕꯒꯤ ꯐꯕꯁꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯕ ꯂꯛꯁꯃꯤ ꯔꯦꯈꯥꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯦꯁꯀꯤꯅꯥ ꯍꯧꯖꯤꯛꯁꯤꯗ ꯁꯙꯥꯔꯟ ꯑꯣꯏꯅ ꯂꯩꯔꯣꯏ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯂꯛꯁꯃꯤ ꯔꯦꯈꯥ ꯍꯥꯏꯕꯁꯤ ꯅꯔꯥꯏꯅꯤ ꯂꯛꯁꯃꯤ ꯏꯕꯦꯝ ꯑꯃꯒꯤ ꯒꯨꯟ ꯁ꯭ꯋꯚꯥꯞ ꯑꯣꯏꯕꯤ ꯁꯤꯇꯥꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯗ ꯌꯧꯕ ꯉꯝꯗꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯛꯁꯃꯤ ꯔꯦꯈꯥꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯈꯨꯕꯥꯛ ꯃꯩꯅꯤ ꯈꯨꯕꯥꯛ ꯃꯩꯁꯤꯗ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯕꯥꯛ ꯃꯥꯒꯤ ꯈꯨꯖꯦꯡꯒꯤ ꯂꯛꯏꯗꯣ ꯍꯥꯏꯕꯗꯤ ꯈꯨꯠꯀꯤ ꯈꯨꯗꯥꯡꯗ ꯂꯩꯔꯤꯕ ꯐꯩꯅ ꯆꯤꯡꯉꯤꯕ ꯂꯛꯏ ꯑꯗꯨꯗꯒꯤ ꯆꯞ ꯇꯤꯡꯅ ꯌꯨꯡꯅ ꯀꯥꯈ꯭ꯔꯒ ꯃꯥꯒꯤ ꯈꯨꯠꯀꯤ ꯈꯨꯠꯌꯥꯏꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡ ꯃꯈꯣꯡ ꯑꯗꯨ ꯐꯥꯎꯕ ꯂꯛꯏꯁꯤꯅ ꯊꯦꯡꯅ ꯆꯨꯝꯅ ꯀꯥꯕꯗꯣ ꯃꯗꯨꯕꯨ ꯂꯛꯁꯃꯤ ꯔꯦꯈꯥ ꯍꯥꯏꯅ ꯈꯪꯉꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤ
पाक पाक अतोपना यौबा ngam-oidaba adugumba lei amani maram aduna Lakshmi Rekha-gi wafamsina sumoina thamjaramaga ahumsubada amuk takpiraklibasina rasi mantra se nupigi thagi lei lakpa matamda sonba yabra takpira'u pabung khurumjari takpiraiba wafam asi eskina mathakpasa thamjakre nam sonba haibasidi yum mangba isha mangba mag Maria matalene de nam sonba sidi soninga matamda soning sonjaba yai isorgi puja katpa haibduga nam sonba khenei nam sonba haibasidi tumba saba satpa matam haiba leitana nam sonbadi bera leiti adumak songadabani moidana eskinagi matang oina thambiriba wahangi paukhum thamjari Thagatsari eskina tainarakpata ngasigi taraga humdu subada mulokutsari bisna tampa mani sarma khurumjari khurumjari aigya bu kari lamdagino haibira o tampa mani paukhumasi ekoigi mamangi thamjikiba postasu phajana mayak sengna dum haijakhrabani ekoigi leifam kaksing torial wangma mamdo phaitana Thagatsari tainarakpada ngasigi taraga maris subada munglokutsari bisna sadhana lai mayum aigya ai amukta laksege sadhana lakpiyu karigi lakpa yadadage Thagatsari tainarakpada ngasigi taraga manga subada laukutsari bisna konsam balapati takpiyu balapati Ojabu khurumjari khurumbirakpa taram na oksari Oja laigi sorat ki matangda takpi khibado yam nungaijai Thagatsari ekhoida thamjakhiba posamagi paukhumda lai sorat ki wafambu nungai haina takpirakba Ojada phone taujarakba wa amata tanajaba yagadra Karigi yadadagi balapati taubiro karamba matamda phone taujara uge balapati matam haiba leite balapati gi asangba tan jengage ta taubiro ekhoina su asangba tan gi matungina soidana paijagani kari gum matamda asilafai leiba tanja sadaba matamdu de hek phone paiba ngamhudaba maduna tana yariba makai ekhoida tawrukba phone adum paijai haijabatai aina wari libagi platform da leiragasu aina phone du uaga ai pakhum di pidi aina liriba wari adu tahalle badada ngahak taraw matungda o karigumba hirama matong leire aigi pakhum phangaroi hadana matomda dum musaki adumoidana aigi adugumba asinba tan natragadi ayamba matamda phone se adum paijagani haiba wafam simatang balapati gi mafamda paudamjari Thagatsari tainarakpada amukka suhanna sadhana lai mayumna takpiraklibasi aigi imung se asuki matik wai dasa se loiba khamba naide sadhana punsi haibasidi wadababu kanabu leiramgadagi amada natraga amada magi aigi loina waba magtani wai haina khallaga hena waba awaba nati taibung panse nungai bagi phambakni masida aisu saru yarugi haina laiba phambak asigi lilagi actor ni actress ni aina waba sari base manana basagadabani aina nungai ri base nungai ba manana ba nungai gadabani adana actor amoina actress amoina ithau taujaba tabani hoi sadhanana wai haina takpiri basi kari tauraga khajiktang awabadagi kokpa yagadagi haiba bedana thambiramba shastrana takpirambagi pautak tanaminasi nainaminasi aduga khajiktang warabasu mateng oiba yabra haibado yangminasi tainarakpada ngasigi taraga taris subada munglokutsari bisna muhini leifrak pham takpiyu muhini kari karambu wafam yumda sembang makun saba phabraya
Mohini yumda sembang makon sabadi pai punamangna yanai khangnai adubu sembang makon sabasida phaba phattabagi niyom khara sum khaidoi ujasingna haibadi sembangna sariba mafam asi mage thong asi singkhaida phatpra nongpokta phatpra makhada phatpra haibagi mayon kharadi adum jengna belai adubu saurakna sembangna sabasi phai haina ujasingna adum lognei haibatai Thagatchari tainarukpadang sigi taraga nipan subadamuk lokhatsari basina sadhana lai mayum takpiu sadhana makhatana kari karambu wahang amuk aigya sumangda sana kongnang gamlada taraga Saturday khudingi katsari adubu mina takpirae sana kongnang thabasi imungdu mutli haina aina wabase henjilakbaga khalli Aigya amukta marik subna takpiu aigya khurumjari sadhana takpirikliba wafam asigidamuk oiragadi mathaktasu thamjakhibaduni yumda sana kongnang thaba phaba phattabagi wafamsi mahusana kongnang haibase achoubu pambini lamhangda maning tawna hojaba lamhangda maning tamna horiba upal aduda aikoina khurumjaba nonjaba Arsa pujagi bana logjaba khudingmak loina phai haibagi mangonda Sri Hariga sarupa angani haidana mabu chauna thajane masina aigi yum inkhonda thajilakpa matamda hayeng kari kari ngum matamda una mana phandoklakpadagi aina kakuba madu dos leido maram sadana magi mana hekpa dos lei adudagi na madu sauthoklaktanabani haidana gamla gumba patra apikpamada tharo magi achoubu pal adugi maning tamna hujuning bado aina magi maning tambadu manghanbagi dosa amuk leiba aduna masi masana magi seba tawjaba puja katsaba khurumjaba mana lauba makhanna yambadi kanaraga Jumda oina thajiluba matamdadi maduda dos leibagi wafam singasi leibana thabidaba phai haiba wafam asi bedana thambiramba matungina thamjabani thagatchari sadhana tainarakpada ngasigi taraga mapan subada mulukhatsari basna oinam Miranda Devi takpiu Miranda ojawang amata hangjagi takpiu kari karambu wahang Kalian Tritiada thum leijere aidi kisanda yalaga thamjai masi mathangi sahi phauba thamgadra sabadi yadabra khangjadaduna hangjabani sengna takpirau thagatsari khurumjari oina Miranda takpirakliba wafam asi aikoida thamjakhibadudassu adum haijabaduni haibadi thummadu khara leibiraga thambiyu Maduna Evil Spirits Hikap Natragana Timu Laimu Bud Pret Phattabu Wakhan Haibadi Kanana Karisu Taurukragasu Aigi Pukning da Singnaba Akiba Mipaiba Punamak Adudagi Hantan Bada Mateng Pangani Tum Khara Leiraga Thamu Haibase Lakshmi Makna Haikibu Wafam Madukak Aikoina Paudam Jabagi Wani Hairiba Tumdu Saba Natraga Sadabaga Mari Amata Leinade Thum khara namittuda leisillaga thambiyu phai haibadu khak aikoina paudam jabagi wani aduna matangsida Miranda na bhab taba ngamdragasu ngasisu amukana thamjari hairiba thumdo leiraga thambiyu yungi saba sadabagi wadunate imungduda phattaba makhan kayadagi ngakthokpada mateng oinanaba thamba thumni sarabsu kaisu kaide sathu kharagadi ai ngakpinabadu sathoyadana Adega sadana tamjagaragadi aigi ngakpidabadui yam tamu haiba nate maduda khutsapi amamam tamasu yai haibadi sama-sama prai tamasu yai khare hena thajaragana aduda glass amamungi sang thangba yai adumoidana thamu haijabagi wanida thagatsari Miranda tainarakpada ngasigi kunsubada muglokhatsari basna Irom Santibala takpiu Santibala khurumjari gya
ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯔꯖꯗ ꯏꯁꯤꯡ ꯍꯩꯕꯁꯤ ꯇꯨꯂꯁꯤꯒꯤ ꯃꯊꯛꯇ ꯍꯩꯕ ꯌꯥꯕ꯭ꯔꯥ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ꯫ ꯁꯥꯟꯇꯤꯕꯂꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯏꯑꯣꯟ ꯑꯣꯟꯅꯕꯒꯨꯝꯅ ꯇꯧꯏ꯫ ꯍꯥꯏꯖꯕꯒꯤ ꯑꯔꯊꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯔꯖꯗꯦꯕꯗ ꯏꯁꯤꯡ ꯍꯩꯕꯁꯤ ꯍꯥꯏꯔꯛꯏꯕꯁꯤ ꯃꯁꯤꯗꯅꯤ ꯑꯣꯟꯅꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯔꯖꯗꯦꯕꯗ ꯏꯁꯤꯡ ꯀꯠꯄ ꯕꯦꯔꯥ ꯂꯩꯇꯦ, ꯀꯠꯀꯗꯧꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯁꯦ ꯁꯨꯔꯖ ꯗꯦꯕꯒꯤ ꯅꯨꯃꯤꯠꯃꯛꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯁꯤꯡ ꯉꯝꯃꯒꯗꯤ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯒ ꯁꯨꯔꯖꯗ ꯏꯁꯤꯡꯗꯨ ꯀꯠꯀꯗꯧꯕꯅꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏꯊꯛꯇ ꯀꯨꯝꯊꯔꯒ ꯑꯩꯅ ꯅꯥꯚꯤ ꯈꯣꯏꯗꯧ ꯐꯥꯎꯕ ꯀꯨꯝꯃꯒ ꯁꯨꯔꯖꯗꯦꯕꯗ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯂꯧꯔꯒ ꯁꯨꯔꯖꯗꯦꯕꯗ ꯀꯠꯆꯕꯗꯤ ꯌꯥꯕ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯒ ꯏꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯑꯒ ꯀꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯁꯨꯔꯖꯗ ꯀꯠꯄꯗ ꯁꯨꯔꯖꯅ ꯄꯦꯟꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯨꯝꯗ ꯃꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯏꯁꯤꯡ ꯄꯤꯕꯗ ꯃꯈꯨꯠꯇꯁꯨ ꯄꯤꯗꯕ, ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗꯁꯨ ꯄꯤꯗꯕ, ꯑꯩꯒꯤ ꯈꯨꯖꯣꯛꯇꯨꯅ ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯂꯩꯃꯥꯏꯗ ꯋꯥ ꯍꯩꯗꯣꯛꯑꯒ ꯀꯠꯂꯗꯨ ꯃꯤꯗꯨꯅ ꯏꯁꯤꯡꯗꯨ ꯀꯃꯥꯏꯅ ꯊꯛꯀꯗꯒꯦ,ꯀꯃꯥꯏꯅ ꯂꯧꯒꯗꯒꯦ? ꯑꯗꯨꯅ ꯁꯨꯔꯖꯗꯦꯕꯗ ꯏꯁꯤꯡ ꯀꯠꯆꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯒ ꯀꯠꯄ, ꯉꯝꯗ꯭ꯔꯒꯅ ꯑꯦꯅꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄꯒ ꯀꯠꯄ ꯁꯨꯔꯖꯗꯦꯕꯗ꯫ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯚꯥꯞ ꯑꯗꯨꯗ ꯇꯨꯂꯁꯤꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯍꯩꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯃꯥꯜꯂꯤ꯫ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯇꯨꯂꯁꯤꯗꯣ ꯍꯦꯛꯄ ꯍꯦꯛꯇꯕꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯇꯨꯂꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯍꯩꯊꯕꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯏꯔꯨꯖꯕꯒꯨꯝ ꯇꯨꯂꯁꯤꯁꯨ ꯏꯔꯨꯖꯕꯤꯒꯗꯕꯅꯤ꯫ ꯏꯔꯨꯖꯕꯒꯤ ꯚꯥꯞꯅꯤ ꯑꯩꯅ ꯇꯨꯂꯁꯤ ꯃꯊꯛꯇ ꯏꯁꯤꯡ ꯍꯩꯊꯔꯤꯕꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯨꯂꯁꯤꯗ ꯏꯁꯤꯡ ꯍꯩꯊꯔꯤꯕꯗꯤ ꯍꯥꯏꯕ ꯇꯨꯂꯁꯤꯒꯤ ꯃꯈꯣꯡꯗ ꯁꯤꯔꯤꯚꯥꯋꯥ ꯂꯩ꯫ ꯑꯗꯨꯅ ꯁꯤꯔꯤꯚꯥꯋꯥ ꯑꯩꯅ ꯅꯨꯡ ꯊꯝꯕ ꯊꯝꯗꯕ ꯈꯪꯗꯦ, ꯚꯥꯋꯥꯟ ꯂꯩ ꯍꯥꯏꯅꯅꯤ ꯇꯨꯂꯁꯤꯅ ꯍꯧꯔꯤꯕꯁꯤ꯫ ꯚꯥꯋꯥꯟꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯅꯤ ꯇꯨꯂꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯔꯤꯕꯁꯤ꯫ ꯚꯥꯋꯥꯟ ꯂꯩꯇ꯭ꯔꯒꯗꯤ ꯇꯨꯂꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯔꯔꯣꯏ꯫ ꯑꯗꯨꯅ ꯚꯥꯋꯥꯟꯒꯤ ꯁꯦꯕꯥꯗꯨ ꯆꯪꯕꯗ ꯏꯕꯦꯝꯃꯗꯣ ꯏꯔꯨꯖꯊꯣꯛꯑꯒ ꯚꯥꯋꯥꯟꯒꯤ ꯁꯦꯕꯥ ꯆꯪꯕ ꯌꯥꯅꯅꯕ ꯑꯩꯅ ꯂꯨꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯚꯛꯇꯤ ꯀꯜꯂꯛꯄ ꯍꯥꯏꯗꯤ ꯚꯥꯋꯥꯟꯗꯨꯒꯤ ꯁꯦꯕꯥ ꯄꯨꯖꯥ ꯀꯠꯄꯁꯦ ꯏꯃꯥꯗꯨꯅ ꯃꯥꯡ ꯊꯥꯔ ꯀꯠꯇꯣꯏꯅꯤ, ꯏꯃꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯣꯏꯅꯤ ꯑꯩꯗꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯨꯒꯤ ꯆꯥꯏꯊꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯔꯤꯒꯤ ꯁꯦꯕꯥꯗꯨ ꯆꯪꯅꯅꯕꯒꯤꯗꯃꯛ ꯇꯨꯂꯁꯤꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯍꯩꯊꯗꯨꯅ ꯏꯔꯨꯖꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯋꯥꯐꯝꯗꯨꯒ ꯇꯨꯂꯁꯤꯒꯤ ꯋꯥꯐꯝꯗꯨꯒ ꯈꯖꯤꯛ ꯆꯌꯦꯠꯅꯅ ꯏꯔꯛꯄꯗꯨꯗ ꯑꯩꯅ ꯁꯥꯟꯇꯤꯕꯂꯥꯗ ꯋꯥꯐꯝꯁꯤꯃꯇꯪ ꯕ꯭ꯌꯥꯈꯥ ꯑꯣꯏꯅ ꯊꯝꯖꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯠꯇ ꯀꯠꯄꯗꯨꯅ ꯑꯃꯅꯤ, ꯅꯨꯃꯤꯠꯇ ꯀꯠꯇ꯭ꯔꯤꯉꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯇꯨꯂꯁꯤꯗꯣ ꯏꯁꯤꯡꯗꯨꯅ ꯆꯥꯏꯊꯕꯤꯔꯣ, ꯏꯔꯨꯖꯊꯣꯛꯄꯤꯔꯣ꯫ ꯏꯔꯨꯖꯊꯣꯛꯑ ꯃꯇꯨꯡꯗ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯏ ꯌꯥꯗꯦꯅ ꯂꯩꯔꯤꯕ ꯅꯤꯌꯣꯝꯁꯤ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯥꯁꯇ꯭ꯔ ꯑꯃꯅ ꯑꯃ ꯍꯥꯏꯒꯅꯤ, ꯁꯥꯁꯇ꯭ꯔ ꯑꯃꯅ ꯑꯃ ꯍꯥꯏꯒꯅꯤ, ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯃꯁꯨ ꯌꯦꯠꯅꯗꯨꯅ ꯂꯩꯔꯒꯗꯤ ꯚꯥꯞ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯦꯛꯀꯗꯧꯔꯤꯕ ꯇꯨꯂꯁꯤꯁꯦ ꯍꯔꯤ ꯁꯦꯕꯥꯒꯤꯗꯃꯛꯅꯤ, ꯚꯥꯋꯥꯟ ꯁꯦꯕꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯒꯗꯤ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯗꯕ ꯅꯨꯃꯤꯠ ꯂꯩꯇꯦ꯫ ꯃꯗꯨꯗ ꯑꯩꯅ ꯇꯨꯂꯁꯤ ꯃꯅꯥꯁꯤ ꯍꯦꯛꯆꯔꯒ ꯃꯗꯨ ꯑꯩꯅ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯒ ꯑꯩꯅ ꯇꯨꯂꯁꯤ ꯃꯈꯣꯡꯗ ꯚꯥꯋꯥꯟ ꯂꯩꯔꯤꯕꯗꯣ, ꯚꯥꯋꯥꯟꯗꯨꯗ ꯇꯨꯂꯁꯤ ꯄꯠꯇ꯭ꯔ ꯀꯠꯀꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯦꯕꯥꯒꯤꯅ ꯑꯩꯅ ꯀꯠꯄꯗꯣ ꯇꯨꯂꯁꯤꯗꯨꯅ ꯀꯠꯍꯟꯗꯣꯏꯅꯤ, ꯑꯩꯅ ꯀꯠꯄ ꯅꯠꯇꯕ꯫ ꯏꯕꯦꯝꯃꯗꯨꯅ ꯁꯦꯕꯥ ꯍꯩꯕꯤ ꯏꯕꯦꯝꯃꯗꯨꯅ ꯀꯠꯂꯕ ꯀꯥꯟꯗ ꯏꯕꯨꯡꯉꯣꯁꯤꯅ ꯄꯦꯟꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡ ꯏꯟꯖꯔꯤꯕ ꯑꯅꯨꯒꯥ ꯑꯣꯏꯕ ꯑꯩꯕꯨꯁꯨ ꯏꯕꯨꯡꯉꯣꯗꯨꯅ ꯄꯦꯟꯕꯤꯅꯅꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯗꯅ ꯑꯩꯅ ꯕ꯭ꯔꯤꯅꯥꯁꯤ ꯏꯕꯨꯡꯉꯣꯗꯨꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯁꯨꯔꯖꯗꯦꯕꯗ ꯀꯠꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏ ꯏꯕꯨꯡꯉꯣꯗ ꯀꯠꯂꯨꯔꯕ ꯇꯨꯂꯁꯤ ꯄꯠꯇ꯭ꯔꯗꯣ ꯉꯁꯥꯏꯒꯤ ꯖꯣꯜ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯊꯛꯇ ꯇꯨꯂꯁꯤ ꯃꯅꯥ ꯑꯃ ꯊꯥꯗꯔꯒ ꯁꯨꯔꯖꯗꯦꯕꯗ ꯀꯠꯂꯛꯄ ꯀꯥꯟꯗ ꯁꯨꯔꯖꯗꯦꯕꯅꯁꯨ ꯊꯣꯏꯗꯣꯛꯅ ꯄꯦꯜꯂꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯏꯕꯨꯡꯉꯣꯗ ꯀꯜꯂꯨꯕꯒꯤ ꯅꯤꯔꯃꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯖꯥꯒꯤ ꯈꯨꯔꯨꯝꯖꯔꯤꯕꯗꯨꯒꯤ ꯄꯔꯝ ꯑꯗꯨꯃꯇꯪ ꯈꯖꯤꯛꯇꯪ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ ꯁꯥꯟꯇꯤꯕꯂꯥ ꯅꯨꯡꯉꯥꯏꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯇꯅ ꯄꯨꯟꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛ
शांति बला इरोंबु अमुकसु हन्ना थागतसरी ताइनरकपदा ngasiगी kunga mathoi subada muk lawkhatsari basna thoihenba takpiu thoihenba kari karambu wafam aige abu khurumjari khurumbirakpa taram na oksari gara santi puja haibasi matau kamaina tawbano kari pot sangani sahi matang leibra aigagi advice ngaijari khurumjari thoihenba gara santi haibasi sahi kudingi aikhoi mioi na pokpa mapok gara santi puja tawjaba yai mangonda angang ahal haiba leite gara santi puja haibase sahi kudingi tawjarabadi yumadada gara gi awaba dukha akanba khak taroi mangon gi masakni haibase bedana adumak thambiramaba niyom amani gara santi ki puja se torukpa matamda garam mahapanma ki puja yaurani nakhetra puja yaurani jog ki puja yaurani koron ki puja hek leiriba saur jagat asigi apapata piriba punamak sing asigi puja makhan khudingmak yauna gara santi sigi manungda singkhib aduna maram oidana masidi khwaidagi hena phaba puja makhalamani aduga masida kari posang yaugani na takpira ibasi magi posang si khare yami ba posang asi mafam sidadi mayam du loina hairu bagi arth su thoaroi haije bagi arth de hairuni poto puja taurage haina khallak mi kupta hairagadi si leibiro haibadu adada puja da hojik tawgadabus natabani tawbige na khallagadi tawgadab namittuga loina puja gi polam da loina dum haibe yare puja gi polam si khara sangi maramaduna mafam sidadi matam mangnanabu oina tarani sumoidana thoihenbagi mafamda posang simadi thamjaramdre thagatsari thoihenbana gara santi gi maramda hangbirakwa gara santi tawbigadabani magi mapung oina tawgadaba haibade karigumbada tripab dasa tara aba matamdudadi soidana tawbiba phai tripab dasa tadaba matamdana punna tawrudragasu tripab dasa haibadi phattaba gara humna pulap sahi duda tararba adugu matamdudadi gara santi si tawbiba thoidokna phai thagatsari tainarakpada ngasigi kungani thoi subada muk lokhutsari basna krishna mohan hawaibam takpiu krishna mohan ayya hare krishna taram na oksari takpiu kari karambu wafam nanaina kari gumba matang jage takpiu kari karambu wafam migi deva karma satpa matamda nanaida mina paisa amadi dakshina pirakbada nanaidi laujade maramdi nanaigi wakhanda handak mapok asimadi migi laman ton sinjararoi haina khalli masibu लालगद्रा नत्रगा लक्ष्मी इमाबु मीराइबु ओइना थोकलगद्रा सेबागिनी खल्लगा लौबन फरिब्रा लौदबन फरिब्रा अमुक्त पौखुम पिबिरक्लबदी यामना नुंगाइजगनी ननाइना लापना भक्ति कसरी हरे कृष्ण मोहन थम्बिख्रिबु वाफम सिगिदमक ओइरगदी दान दिलतना हिदे हाइबसी शास्त्रना मफम कयादा थम्बिरमबु वाफम अमनी दान हाइबसी पैसा की वाखक नते लमगी दान ओइबे याय नत्रगना सना की दान ओइबे याय लुपा की दान ओइबे याय फी की दान ओइबे याय कनागुम्बा अमना कनागुम्बा मगी मफमदा अइना कचरिबे दान सि लौबियु अइना हेकल अब मतमदुदा दान सि लौरोय हाइबा मतमदुदा कचरिबे मान वरौखिबदो मदुसु पाप लई मरमदना कृष्ण मोहन दान दी लौगदबनी दान ग लमन ग मरी लेनदे हाइबदे मीगी लमन तोन बा हाइबसिदी दान नतब अइना मंगोंदगी नमदना हादना लोप नत्रगना अइना मंगोंदगी करिगुम जसा म तौरगा लौब मदुदी लमन ओए
मिंगोंदगी लौरुरगा अइना सिंगबीदबा मदुसु लमन ओय दान हाइबसिदि लमन गी अर्थ थोक्ते मादि कल्लिबा दाल अदु मान कच्चनिंग कल्लिबदो अदु अइना दान अदुदा अइगी पुनिंग लौररोय हाइना खल्लगदे मंगोंदगदि लौगदो अमुक अइना कनागुंबा मत नत्रगा ईश्वरगी मफमदा दान कथोखि अदुसु याय अदुगा पीरिबा मागी मफमदगी अइना लौररोय हाइना हेक्लतनबा मतमदा माना वारौगिद्रदि फबा दान कच्चरि मिदुना अइंगोंदा खजितंग संका वारौहर अदु इतारगदि आई मदुनि हेना चावे पापसे मरमसना कृष्ण मोहन बेदना थंबिरंबा वाफम सिमतंग कृष्ण मोहन की मफमदा पौधमजरी थगचरी ताइनरकपदा ngasiगी कुनगा हुमदोय सुबदम लोखचरी बसना बिनो कुमारी ओइना ताकपियु बिनो कुमारी क्वेश्चन आंसर ngaibada yamna wajai thank you बिनो कुमारी की वाफम से याम नुंगाइरी क्वेश्चन आंसर ngaibada yam wajai haibasina saibirakadra in khalaga thank you ai wain loisin khibasida onthongna nungai jakre बिनो कुमारी थमोइदना साउरगा सिंबानदना फजब वाही हाई बाय दुनिया कोई खंजरे एकोई हंदक मरक्सी थबक के तंजा खजिक फोरत नबदगी वांग पाखुंगी मतम सान नमजब ngamजदब अमरोमदा अमुक नम खरगना थागतपगी खुदुंग साबदु अमुक फंखिदबदगी खर होरत नखरे मसिगी दमक पुक्सेन साउना बिनो कुमारीना सिंबान थोंगी ओइना थागत पिरक बोयसे थमोई यौना थागत पिननबा खुरुमजरी थागत सरी ताइनरकपदा ngasiगी kunga mari subada munglo khutsari besuna babita devi takpiyu babita hare krishna hare khurumjari khurum birakpa taram taram oksari hare krishna aigya wahang amta hangjagi takpiyu kari karamba wahang क्वेश्चन आंसर थागतपसे नुमित तुद फंगते नुमित हुमनी मरीनी सुबद फंगे ngaibada yam wai babita हौजिक बिनो कुमारी न ताकपी खिबदुगा चप मानबा मवंगनी babita गिना एकोइदा वारौबसु थंबिरक्ते थागतपसु थंबिरक्ते यामना नुंगाइजै babita मथक्ता थमजखिबा पाउखुम ताबिरमलगनी मतुम सोइदनबा होनजरगे हदक्के सिमदे अखोइबु ngakpiyu haidana babitagi mafamdasu haijeri tainarukpada ngasigi kunga mga subada munglokutsari basuna nena devi kasardagi tagpiyu nena aigi ayam nungaijai aigi paukhum phangbada hoitsumi sosti puja loiraga atombadu sahi se taranipan sure adubu पर्तिकार की मतंग अमुक्तंग कुस्ती येंखिगे थागतसरी अग्याबो अग्यागे चैनल से कुई न सत्थब उइबियुको थागतसरी नेना नेनागी आशीर्वाद इकोक तक हापसरी नेनाबसु मतम सुपगे श्री भगवान थौजान बिबो ओइशनु ताइनरकपदा ngasiगी kunga taruk subada lokhusari basuna ibomsa singha takpiyu ibomsa kari karamba wafam oja janmu kosti da thabuk mai pakani pakloi haibasi matau karamna khangadagi oja khar mayak sengna takpiraklagadi ojabu punsigi kaujeroi ibomsa takpiraklibu wafam asidi mayak seng ba haibasida pak chaubu wafam oibana अखोई क्वेश्चन आंसर की थौरम मतम से यामना संगबसिदा यामना पाक सन्ना संदोकपदी खुदोंग अमा खजिक चारोइदौरे वारौ बिगनो हाइरिबा माई पाकनी पाओय हाइबगी हिरमसी अखोइना अहानबदा मागी सहीगी ओइदिबा फमजु थवाइमी लेभम गरगी दशा प्लानेटरी पोजिशन सिंग हाइबतारे मदुगी अकोइब मागी येंगफम थोकबा सराउंडिंग खरदु येंगबु मतुंगदा मदुगी दशासिंग अमा मसे येसिनब लेतना अफबा याम तारब अमुक येंगपु मतमदा मागी
ꯃꯄꯣꯛ ꯃꯩ ꯍꯥꯏꯕ ꯇꯥꯏ ꯖꯣꯗꯤꯌꯥꯛ ꯁꯥꯏꯟꯗꯣ ꯃꯥꯒꯤ ꯖꯣꯗꯤꯌꯥꯛ ꯁꯥꯏꯟ ꯆꯀ꯭ꯔꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛꯁꯤ ꯇꯧꯔꯨꯕꯗ ꯑꯣꯏꯊꯛ ꯐꯪꯉꯨ ꯍꯥꯏꯅ ꯄꯤꯕ ꯒ꯭ꯔꯍ ꯀꯅꯥ ꯀꯅꯥꯅ ꯄꯤꯔꯤ ꯀꯔꯝꯕ ꯒ꯭ꯔꯍꯅ ꯃꯥꯒꯤ ꯑꯌꯦꯠꯄꯁꯤ ꯈꯔ ꯍꯦꯟꯅ ꯄꯤꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯒ꯭ꯔꯍ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯠꯃꯥ ꯀꯥꯔꯛ ꯀꯅꯥꯅ ꯑꯣꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯃꯄꯨꯁꯤꯅ ꯀꯅꯥꯅ ꯑꯣꯏ ꯑꯁꯤꯅꯆꯤꯡꯕ ꯑꯀꯨꯞꯄ ꯕꯤꯆꯥꯔ ꯈꯔ ꯆꯪꯉꯤ ꯃꯌꯥꯝꯗꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯀꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯕ ꯑꯐꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯤꯔꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯌꯦꯠꯄꯁꯤ ꯑꯃꯁꯨ ꯏꯌꯥꯎ ꯌꯥꯎꯁꯤꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡꯁꯤ ꯈꯔ ꯅꯦꯝꯃꯤ ꯄ꯭ꯔꯇꯤꯀꯥꯔ ꯁꯤ ꯇꯧꯊꯣꯛꯄꯤꯔꯒ ꯂꯥꯏꯕꯛ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯋꯥꯁꯤ ꯊꯌꯥꯏꯅꯅ ꯊꯝꯕ ꯇꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯌꯦꯠꯄꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄ꯭ꯔꯇꯤꯀꯥꯔꯗꯨꯗ ꯃꯥꯅ ꯊꯥꯖꯕ ꯋꯥꯠꯄꯗꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗꯒꯤ ꯁꯣꯏꯔꯒꯗꯤ ꯍꯌꯦꯡ ꯃꯗꯨ ꯆꯨꯝꯗꯕ ꯐꯣꯜ ꯄꯤ ꯍꯥꯏꯅ ꯆꯤꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯜ ꯔꯥꯎꯟ ꯃꯗꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ 23 ꯁꯨꯕꯗ ꯃꯆꯟ ꯐꯨꯔꯥꯏ ꯇꯥꯛꯄꯤꯌꯨ ꯃꯆꯟ ꯄꯥꯕꯨꯡ ꯑꯩꯅ ꯋꯥꯆꯞꯇ ꯂꯛꯁꯃꯤ ꯒꯅꯦꯁ ꯀꯣꯏꯟꯒꯤ ꯏꯔꯛ ꯄꯨꯖꯥꯒꯤ ꯍꯪꯖꯈꯤꯕꯗꯨ ꯑꯃꯠꯇ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯃꯆꯟꯅ ꯏꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯝꯕꯗ ꯚꯥꯞ ꯈꯖꯤꯛ ꯇꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯂꯛꯁꯃꯤ ꯒꯅꯦꯁꯀꯤ ꯀꯣꯏꯟ ꯍꯥꯏꯔꯒ ꯏꯔꯛ ꯍꯥꯏꯅ ꯏꯕꯤꯔꯛꯏꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯚꯥꯞ ꯇꯥꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯏꯆꯟꯒꯤꯁꯤ ꯂꯛꯁꯃꯤ ꯒꯅꯦꯁ ꯌꯦꯛꯄ ꯀꯣꯏꯟ ꯁꯦꯟꯖꯦꯛ ꯃꯗꯨꯕꯨ ꯌꯨꯝꯗ ꯊꯝꯕ ꯄꯨꯖꯥ ꯀꯠꯆꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯅꯝꯕ ꯄꯣꯠ ꯑꯁꯤ ꯑꯍꯥꯟꯕꯗ ꯄꯣꯠ ꯑꯗꯨ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯄꯣꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯤꯔꯛꯄ ꯄꯣꯠꯂꯥ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯨꯕ ꯅꯤꯌꯣꯝ ꯈꯔꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯤ ꯀꯅꯥꯒꯨꯝꯕꯅ ꯅꯧꯅ ꯄꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯤꯌꯣꯝ ꯈꯔ ꯇꯧꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯛష్ꯃꯤ ꯇꯨꯡꯗꯅꯕ ꯍꯥꯏꯕꯗꯤ ꯂꯟ ꯊꯨꯝ ꯂꯛష్ꯃꯤ ꯇꯨꯡꯗꯕ ꯍꯥꯏꯔꯛꯄꯁꯤꯗ ꯃꯤꯡꯆꯠ ꯂꯛష్ꯃꯤꯅ ꯄꯤꯔꯤꯕ ꯒꯨꯟꯁꯤ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯐꯖꯕ ꯑꯗꯨꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯨꯔꯅꯨ ꯍꯥꯏꯗꯅ ꯃꯗꯨꯗ ꯅꯤꯌꯣꯝ ꯇꯧꯔꯒ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯅꯤꯌꯣꯝ ꯈꯔ ꯂꯩꯌꯦ ꯄꯩꯁꯥ ꯁꯦꯟꯖꯦꯛ ꯍꯥꯏꯕꯁꯤꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯗꯨ ꯐꯒꯅꯤ ꯅꯠꯇ꯭ꯔꯒ ꯐꯔꯣꯏ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯀꯨꯞꯅ ꯑꯃꯨꯛꯇꯪ ꯇꯥꯟꯅꯕꯤꯈꯣ ꯑꯗꯨꯒ ꯃꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗꯦ ꯃꯃꯥꯡ ꯊꯛꯇꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯅꯝꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯄꯨꯖꯥ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯁꯤꯗ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯁꯨꯝꯑꯣꯏꯗꯅ ꯃꯆꯟ ꯐꯨꯔꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 29 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯕꯤꯅꯥ ꯀꯁꯥꯔ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯔꯕꯤꯅꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯕꯤꯅꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 29 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯣꯝꯆꯥ ꯁꯤꯡꯍ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯥꯛꯄꯤꯌꯨ ꯏꯕꯣꯝꯆꯥ ꯀꯔꯝꯕ ꯋꯥꯍꯪ ꯆꯤꯊꯧꯕ ꯌꯥꯎꯕꯤꯔꯕꯒꯦ ꯑꯣꯖꯥ ꯃꯤ ꯑꯃꯒꯤ ꯆꯍꯤ ꯄꯨꯊꯣꯛꯄꯗ ꯁꯥꯕꯅ ꯃꯥꯁ ꯑꯁꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯀꯗ꯭ꯔꯥ ꯑꯣꯖꯥ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯅꯤꯡꯖꯩ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯕꯣꯝꯆꯥ ꯁꯥꯕꯟ ꯍꯥꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥꯁꯤꯡ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯚꯥꯔꯠꯕꯔꯁꯒꯤ ꯑꯣꯏꯅ ꯃꯁꯤ ꯍꯥꯞꯅꯈꯤꯗ꯭ꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯐꯣꯔꯃꯨꯂꯥꯗ ꯁꯥꯕꯟꯁꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯗꯅ ꯑꯗꯨꯅ
साबन से अयाब चन्नखिद्रबनी सुमोदना इबुमचागी मफमदा पौथम जरी ताइनरकपदा ngasi कुंथ्रा सुबदा मुलखुचरी बसना थंबाल तोंबी लाइस्टम ताकपियु थंबाल तोंबी करी करब वहंग आइग्यागी पाउखुम ताबदा पेंजरी नुंगाइजै ताकपियु करी करब वाफम अदुगा वहंग अमतंग थमजरी मदुदी युंगी मनिंगदा इसिंग फिक्स ओइना लेरमले मसी फत्ते हाइनै कमदौदगे थंबाल तोंबी ताकपिरकलिबसी युंगी मनिंगदा इसिंग कोम पोखरी लेबा फत्ते हाइबगी वाफम सोइदना ओइगनी हाइना खंजै युंगी मनिंगदा पोखरी लेबा फत्ते हाइबसी अदुमक थंबिरमी ज्योतिषना अदुना थंबाल तोंबिना मदु यारगदी फुंजिनबिख्रो अदुगा करिगुंबदा फुनबगी खुदोंग साबदु लेरोय हाइबा लेरगना पोखरी दुगी तुंगदुदा युंगी याम मरुओइबे संगम साबियो लम लेरगदे हाइबदे मदुगी मनिंगदा गाड़ी की गैरेज साई खंगदे नत्रगदे युंगी यामना मरुओइबा संगम साबिबो अदोरगदी युमदुगी मनिंग ओइजरबसु मदुगी मनिंगदसु युम अम लेबनिना मागी दोस्तु कुकनी हाइबो वाफमसे वास्तु शास्त्र की मोट अमना थंबिरंबो वाफमबु थंबाल तोंबीगी मफमदा पौधम सेरी थगसरी ताइनरकपदा ngasiगी कुंथ्राग माथोय सुबदा मुलखुचरी बसना जोस RWIWD ताकपियु जोस खुरुम जेरी ओजा खुरुम बिरक तराम तराम ओसरी अदुगा जोसना मखाताना थंबिरकलिबसी मयेक्सी यामना सांगना इबिरई अदना जोस की मेन पॉइंट ओइबो वाफम लखुचरी जोसना टाइप ताकपिरकलिबसी जोस की चानुपी इंग्लिशिंग अनि अगस्त के तांग 15 अयु पुंग 5 मिनिट यांखै माथोय इराय दुबिता पोखिबसे मागी गाड़ी अमतंग लेजगे फगद्रा फरोइद्रा ताकपिरा ओ हाइबगी वाफमने जोस ताकपिर एलिबसे जोस वाफम सिगी दमक ओइरगदे कोइना सौरांगने येंगजबदा नुमिसे हाइरिबा इसा नुपीसी हौजौजी चही 15 सुरे फमसंद फमी जयाजुक ओय सिंहलगना ओय मीनराशि पितृदशा शनिगी सादे सती दशा मतम ओइरी अदु मागी थोय मिसी नक्षत्र से सिंगदले गाड़ी लेबा अदुम यागनी गाड़ी लेबा याबा सही मतंग ओय अदुबो मागी सि पुन्य यंगपदा दशा पांगदब खरदी ले अदुना खर सेक्शन नन बियो अदुगा की अंगांग मसु से सही सिमगी ओइना सेट इन बिदबा फई यागनी जोस खर सेक्शन चलू दशा से शनि की सादे सती ओइ बाइबसी दशा मखन मखनी पितृ दशा आइबसी पाई पुसिने येतपगी दशा असौबनी अदु मागी उकनसु दुम फबा अदुना अफब फत्तब यानन सत्प मतंग ओइ हाइबसी मतंग थमजबनी गाड़ी लेबगदे यागनी थगचरी ताइनरकपदा ngasiगी कुंथ्रागनी तो सुबद लखुचरी बसने इबुमसा सिंह इबुमसा करियमुसिता उबयोबिरबगे ताकपियो अहन बदा उजाबु खुरुम जरी तराम उक्सरी ताकपियो उजामी अमगी जन्म कुंडली दा इरिब उच्च निश्चयगी डिग्री असी डिग्री यवी यौदे हाइबसी मी अदुना पोखिब मतमदु खुटपाइदुदा येंगदरा मतौ करमना येंगनी मयक सेंगना ताकपिरकनी निंगजे इबुमसा खुपाइदा येंगनी अदुबु खुपाइदी अहन बमागी कुथिदु इबनुमिता हाइबदी कुथिदुगी पोखिबा मतम मदुगी खुटपाइदु मदुदा इखिबदुदा लोरे ngasi sahi 10 suraba natraga 30 suraba mi amagi मागी डिग्री येंबियु हारपु कांदा अखोइना मतमदुगी खुपाइदु फाउरगसु खंगोय ngasi ngasi मुपोक ngang वरगसु ngasi gi डिग्री दु येंगसु खंगोय मरमदि हाइदि बिद तारि ब डिग्री असिदि मागी लगनद उइखिब पुंग लौखिबदो अदुगा मरी लेनना मागी जन्म दंददुदगी होलागा पुथोकदबा अदुगुंबा डिग्री नि डिग्री दि उल्लिए हाइबदि रवि चंद्र मंगोल बुध बृहस्पति शनि राहु केतु मयाम नाकंद सार्ट अमा
ꯎꯠꯂꯒ ꯂꯩꯔꯤꯕꯗꯨ ꯗꯤꯒ꯭ꯔꯤꯅꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯑꯄꯨꯟꯕ ꯗꯤꯒ꯭ꯔꯤ꯫ ꯀꯔꯝꯕ ꯗꯤꯒ꯭ꯔꯤ? ꯉꯁꯤꯒꯤ ꯅꯣꯡ ꯄꯨꯡ ꯁꯨꯛꯇ ꯉꯥꯟꯕ, ꯄꯨꯡ ꯁꯨꯛꯇ ꯅꯨꯃꯤꯠ ꯇꯥꯕ, ꯍꯌꯦꯡꯒꯤ ꯃꯊꯪ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯒꯤ ꯄꯨꯡꯗꯣ ꯃꯗꯨꯅ ꯆꯠꯂꯒ ꯂꯩꯒꯅꯤ ꯍꯥꯏꯕ꯫ ꯑꯉꯥꯡꯗꯨꯗꯤ ꯄꯨꯡ 9ꯗ ꯄꯣꯛꯁꯤꯜꯂꯛꯀꯅꯤ, ꯄꯨꯡ 10ꯗ ꯄꯣꯛꯂꯛꯀꯅꯤ, 12ꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯂꯒꯟ ꯑꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯍꯥꯏꯔꯤꯕ ꯄꯨꯡ ꯑꯗꯨꯒꯤ ꯇꯥꯔꯤꯕ ꯃꯥꯒꯤ ꯂꯒꯟꯅ ꯁꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯔꯕꯤꯁꯤ ꯗꯤꯒ꯭ꯔꯤ ꯀꯌꯥ ꯆꯠꯂꯛꯏ, ꯆꯟꯗ꯭ꯔꯅ ꯗꯤꯒ꯭ꯔꯤ ꯀꯌꯥꯗ, ꯑꯗꯨꯅ ꯃꯗꯨ ꯂꯒꯟ ꯑꯗꯨꯅ ꯌꯥꯝꯅ ꯃꯦꯟ ꯄꯣꯏꯟ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯖꯟꯃ ꯗꯟꯗꯗꯣ ꯃꯗꯨꯗꯒꯤ ꯂꯧꯔꯒ ꯄꯨꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯗꯤꯒ꯭ꯔꯤꯒꯤ ꯆꯥꯔꯠ ꯑꯃ ꯑꯣꯏꯕꯅ ꯃꯗꯨꯒꯤ ꯗꯤꯒ꯭ꯔꯤꯗꯨ ꯄꯨꯊꯣꯛꯄꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯎच्चꯅꯤ ꯅꯤच्चꯅꯤ ꯍꯥꯏꯕꯒꯤ ꯐꯤꯊꯨꯞꯇꯨ ꯂꯧꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯐꯨꯔꯥꯏ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯝ ꯈꯨꯅꯨ ꯆꯪꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯕꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯐꯨꯔꯥꯏ, ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯊꯣꯡꯅꯥꯎꯗꯒꯤ ꯂꯝ ꯈꯨꯅꯨ ꯆꯪꯉꯝꯃꯒ ꯄꯥꯏꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ꯫ ꯂꯝꯗ ꯂꯩꯕ ꯎꯆꯦꯛꯅꯤ, ꯃꯗꯨꯅ ꯌꯨꯝꯗ ꯆꯪꯉꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯑꯈꯪ ꯑꯍꯩ ꯑꯃꯨꯛꯇꯪ ꯇꯥꯟꯅꯕꯤꯕ ꯐꯩ꯫ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯝꯐꯥꯃꯅꯤ ꯁꯔꯃ꯫ ꯊꯝꯖꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯝꯐꯥꯃꯅꯤ ꯁꯔꯃ, ꯑꯅꯤꯁꯨꯕꯗ ꯔꯦꯖꯤꯌꯥ ꯅꯥꯎꯔꯦꯝ, ꯑꯍꯨꯝꯁꯨꯕꯗ RK ꯄꯨꯔꯅꯤꯃꯥ ꯁꯤꯗꯦꯕꯤ, ꯑꯗꯨꯗꯒꯤ ꯃꯔꯤ ꯁꯨꯕꯗꯅ ꯄ꯭ꯔꯤꯌꯥ ꯇꯈꯦꯜꯂꯝꯕꯝ, 5 ꯁꯨꯕꯗ ꯁꯪꯒꯤꯇꯥ ꯂꯤꯅꯤꯌꯥ, 6 ꯁꯨꯕꯗ ꯁꯅꯥꯂꯩꯕꯥꯛ, 7 ꯁꯨꯕꯗ ꯃꯆꯟ ꯐꯨꯔꯥꯏ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯅꯔ ꯂꯤꯁꯅꯔꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯁꯨꯞꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 35 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯣꯅꯤ ꯕꯂꯥ ꯅꯤꯡꯊꯧꯖꯝ꯫ ꯇꯥꯛꯄꯤꯌꯨ ꯔꯣꯅꯤ ꯕꯂꯥ꯫ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯔꯣꯅꯤ ꯕꯂꯥ꯫ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯆꯪ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯖꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕꯗꯣ ꯔꯥꯅꯤ ꯕꯂꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯥꯅꯤ ꯕꯂꯥꯒꯤ ꯄꯨꯟꯁꯤꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯅꯅꯕ ꯁꯤꯔꯤ ꯆꯔꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 36 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯟꯖꯅꯥ ꯁꯤꯡ꯫ ꯇꯥꯛꯄꯤꯌꯨ ꯑꯟꯖꯅꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯟꯖꯅꯥ꯫ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯖꯩ ꯅꯆꯥꯗꯗꯤ ꯄꯥꯕꯨꯡ꯫ ꯊꯥꯒꯠꯆꯔꯤ ꯑꯟꯖꯅꯥ꯫ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯩ, ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯟꯖꯅꯥ, ꯃꯇꯝ ꯆꯨꯞꯄꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯁꯤꯔꯤ ꯚꯒꯋꯥꯟꯅ ꯄꯤꯅꯅꯕ ꯁꯤꯔꯤ ꯆꯔꯣꯟꯗ ꯑꯟꯖꯅꯥꯒꯤꯗꯃꯛ ꯊꯧꯅꯤꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯥꯎꯕꯤ ꯍꯧꯗꯨꯖꯝ꯫ ꯇꯥꯛꯄꯤꯌꯨ ꯅꯥꯎꯕꯤ꯫ ꯖय ꯂꯛꯁꯃꯤ ꯃꯥꯇꯥꯖꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯥꯎꯕꯤ, ꯂꯛꯁꯃꯤ ꯖꯒꯟꯃꯥꯇꯥ ꯏꯃꯥꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯅꯥꯎꯕꯤꯒꯤ ꯖꯒꯟꯃꯥꯇꯥ ꯅꯔꯥꯌꯅꯤ ꯂꯛꯁꯃꯤ ꯏꯃꯥꯅ ꯂꯦꯞꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 39 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯣꯝꯕꯤ ꯁꯅꯥ ꯀꯁꯥꯔꯗꯒꯤ꯫ ꯇꯥꯛꯄꯤꯌꯨ ꯇꯣꯝꯕꯤ ꯁꯅꯥ꯫ ꯑꯩꯒ꯭ꯌꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯂꯥꯞꯅ ꯈꯨꯔꯨꯝꯕꯕꯨ ꯑꯣꯛꯆꯔꯤ꯫ ꯑꯩꯒ꯭ꯌꯥꯒꯤ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛꯁꯤꯡ ꯀꯌꯥ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒ꯭ꯌꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯔꯤ, ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯊꯝꯖꯒꯦ꯫
ꯀꯔꯤ ꯃꯇꯥꯡ ꯑꯣꯏꯕꯤꯔꯕꯅꯣ ꯇꯣꯝꯕꯤꯁꯅꯥ? ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯧꯈꯤꯕ ꯏꯪ 2022 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22 ꯊꯔꯁꯗꯦ ꯁꯒꯣꯜꯁꯦꯟꯒꯤ ꯑꯌꯨꯛ ꯄꯨꯡ 7:19 ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯈꯤꯕꯒꯤ ꯑꯐ ꯐꯠꯇꯁꯦ ꯇꯥꯛꯄꯤꯌꯨ꯫ ꯇꯣꯝꯕꯤꯁꯅꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯍꯧꯈꯤꯕ 2022 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯅꯨꯃꯤꯠꯁꯤ ꯄꯣꯏꯅꯨ ꯊꯥꯒꯤ 28ꯅꯤ ꯄꯥꯟꯕ, ꯑꯗꯨꯒ ꯖ꯭ꯌꯦꯁꯊ ꯅꯈꯦꯇ꯭ꯔ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯈꯤꯕꯗꯨ ꯁꯂꯥꯒꯤ ꯑꯥꯔꯊꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏ ꯍꯥꯏꯕ ꯐꯣꯟꯁꯤ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤ ꯁꯒꯣꯜꯁꯦꯟ ꯑꯣꯏꯕꯒꯤ ꯐꯣꯟꯗ ꯄꯤꯔꯝꯃꯤꯕꯁꯤꯅ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯐꯪꯉꯤ ꯍꯥꯏꯕ ꯐꯣꯟꯁꯤꯃ ꯑꯃꯨꯛ ꯄꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯄꯥꯟꯈꯤꯕ ꯖꯣꯛ ꯍꯥꯏꯕ ꯇꯥꯔꯦ, ꯖꯣꯛꯁꯤ ꯒꯟꯗ ꯖꯣꯛꯅ ꯄꯥꯜꯂꯦ꯫ ꯒꯟꯗ ꯖꯣꯛꯅ ꯄꯥꯟꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯔꯖꯁꯂꯥꯁꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ, ꯂꯝꯆꯠ ꯐꯠꯇꯕꯤ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯕ, ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯕꯤꯁꯇꯤ ꯑꯃꯗꯤ ꯚꯗ꯭ꯔ ꯍꯥꯏꯔꯤꯕ ꯀꯣꯔꯣꯟꯁꯤꯅ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯕ, ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯐꯕ ꯑꯣꯏꯗꯕ, ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯕ꯫ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯆꯥꯎꯔꯥꯛꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯐꯠꯇꯕꯅ ꯃꯁꯤꯡꯁꯤ ꯈꯔ ꯍꯦꯟꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯁ꯭ꯔꯤ ꯍꯔꯤ ꯃꯟꯗꯤꯔꯗ ꯆꯤꯅꯤ ꯑꯉꯥꯡꯕ, ꯊꯣꯏꯗꯤꯡ ꯑꯃꯨꯕꯒꯤ ꯊꯥꯎ, ꯃꯅꯤ, ꯁꯟ ꯑꯃꯣꯝ ꯑꯃ, ꯊꯣꯏꯗꯤꯡ, ꯁꯟ ꯂꯥꯕ ꯑꯃ, ꯁꯅꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯀꯠꯊꯣꯛꯄꯤꯕ ꯐꯩ꯫ ꯄꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯐꯪꯕꯗ ꯋꯥꯒꯗꯧꯕ ꯍꯥꯏꯕꯗꯤ ꯃꯃꯜ ꯌꯥꯝꯒꯗꯧꯕ ꯍꯥꯏꯕꯗꯤ ꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯃꯛ, ꯁꯟ ꯑꯃꯣꯝ ꯑꯃ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯁꯟ ꯂꯥꯕ ꯑꯃ ꯍꯥꯏꯔꯤꯕ, ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯍꯦꯛ ꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀꯠꯄ ꯉꯝꯕꯒꯤ ꯋꯥꯡꯕꯗ ꯂꯩꯒꯗꯧꯕꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯃꯃꯜꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯉꯝꯕ ꯄꯩꯁꯥ ꯈꯔꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯁꯣꯔꯗ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤꯅꯅꯕ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝ ꯊꯣꯛꯄꯤꯌꯨ ꯁꯨꯃꯣꯏꯗꯅ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯃꯣꯔꯤ꯫ ꯃꯦꯃꯣꯔꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯏꯕꯤꯔꯛꯏ ꯃꯦꯃꯣꯔꯤ, ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯈꯔꯗꯪ ꯂꯧꯈꯠꯆꯔꯒ ꯃꯦꯃꯣꯔꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯋꯥꯍꯪꯅ ꯌꯥꯝꯈꯤꯕꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯃꯦꯃꯣꯔꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯍꯥꯛ ꯍꯅꯨꯃꯥꯟ ꯖꯌꯟꯇꯤꯗ ꯍꯅꯨꯃꯥꯟ ꯊꯥꯀꯨꯔ ꯈꯨꯔꯨꯝꯖꯕ ꯆꯠꯆꯔꯨꯔꯦ, ꯑꯗꯨꯒ ꯀꯥꯂꯦꯟ ꯇ꯭ꯔꯤꯇꯤꯌꯥꯁꯨ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟ ꯑꯃꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯉꯝꯖꯕ ꯈꯠꯆꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯃꯤꯡ ꯂꯧꯖꯍꯧꯔꯦ꯫ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝꯒꯤ ꯏꯁꯣꯔꯗ ꯍꯥꯟꯅ ꯉꯝꯖꯕ ꯀꯠꯆꯩ, ꯁꯤꯁꯨ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯈꯪꯖꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯀꯣꯏꯁꯟ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯅ ꯌꯥꯝꯈꯤꯕꯅ ꯑꯩꯍꯥꯛ ꯍꯪꯖꯒꯗꯧꯔꯤꯕꯁꯤ ꯂꯧꯈꯠꯄꯤꯔꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯆꯩ, ꯁꯣꯏꯗꯅꯗꯤ ꯂꯧꯈꯠꯄꯤꯌꯨꯀꯣ꯫ ꯃꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯃꯤꯡ ꯂꯧꯕꯁꯤ ꯏꯆꯥꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 3 ꯏꯪ 2018ꯒꯤ ꯐꯥꯏꯔꯦꯟꯒꯤ 19 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁꯗ ꯃꯦꯟꯁ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯐꯣꯜ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯅ ꯃꯦꯃꯣꯔꯤꯅ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯤꯔꯛꯏ꯫ ꯃꯦꯃꯣꯔꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯃꯦꯃꯣꯔꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯦꯃꯣꯔꯤꯅ ꯑꯔꯆꯥ ꯄꯨꯖꯥꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔ ꯁꯦꯕꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯕ, ꯏꯆꯥꯕꯨꯁꯨ ꯏꯁꯣꯔꯒꯤ ꯚꯛꯇꯤꯒꯤ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤꯗꯅ ꯏꯁꯣꯔꯒꯤ ꯚꯛꯇꯤꯗ ꯄꯨꯛꯅꯤꯡ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯇꯥꯖꯕꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯏꯆꯥ ꯏꯕꯦꯝꯃꯒꯤ ꯃꯦꯟꯁ ꯂꯥꯛꯈꯤꯕꯒꯤ ꯑꯐ ꯐꯠꯇꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯂꯤꯕꯁꯤꯒꯤ ꯋꯥꯐꯝꯗ ꯑꯣꯏꯔꯒꯗꯤ ꯃꯦꯃꯣꯔꯤ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥ ꯏꯕꯦꯝꯃ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯅꯤ, ꯊꯣꯏꯗꯣꯛꯅ ꯐꯩ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯒꯤ
ꯐꯣꯜꯅ ꯄꯤꯔꯤꯕꯁꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏ꯫ ꯑꯗꯨꯒ ꯊꯥꯁꯤ ꯐꯩꯔꯦꯜ ꯊꯥꯒꯤ ꯃꯅꯨꯡꯗ ꯁꯪꯀ꯭ꯔꯥꯟꯇꯤ ꯆꯪꯁꯤꯟꯅꯗꯅ ꯆꯞ ꯆꯥꯅ ꯐꯩꯔꯦꯜ ꯊꯥ ꯑꯣꯏꯕ ꯐꯩꯔꯦꯟꯁꯤ ꯃꯆꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ꯫ ꯐꯩꯔꯦꯟ ꯊꯥꯒꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯦꯟꯁ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯐꯕ ꯑꯐꯕ ꯃꯕꯨꯡ ꯃꯄꯨꯔꯣꯏꯕ ꯐꯪꯖꯕ ꯐꯣꯜ ꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯥꯟ ꯀꯨꯟꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔꯅ ꯊꯣꯏꯗꯣꯛꯅ ꯐꯕ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯕ ꯐꯣꯜ ꯄꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯄꯥꯜꯂꯤꯕ ꯖꯣꯛꯁꯤ ꯕ꯭ꯔꯤꯙꯤ ꯖꯣꯛ ꯑꯃꯗꯤ ꯙ꯭ꯔꯨꯕ ꯖꯣꯛ ꯑꯅꯤꯁꯤꯅ ꯄꯥꯜꯂꯤ꯫ ꯕ꯭ꯔꯤꯙꯤ ꯖꯣꯛꯅ ꯑꯉꯟꯕ ꯑꯌꯨꯛ ꯁꯟꯔꯥꯏꯁ ꯇꯥꯏꯝꯗꯒꯤꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1:10 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤ ꯄꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯊꯔꯛꯄꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯧꯅ ꯙ꯭ꯔꯨꯕ ꯍꯥꯏꯔꯤꯕ ꯖꯣꯛ ꯑꯅꯤꯃꯛ ꯑꯁꯤꯅ ꯁꯤꯂꯨꯟ ꯁꯤꯟꯖꯤꯟ ꯄꯥꯜꯂꯒ ꯆꯠꯄ꯫ ꯑꯗꯨꯅ ꯕ꯭ꯔꯤꯙꯤ ꯖꯣꯛ ꯑꯌꯨꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯙ꯭ꯔꯨꯕ ꯖꯣꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯖꯣꯛ ꯑꯅꯤꯃꯛꯁꯤ ꯊꯣꯏꯗꯣꯛꯅ ꯐꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯁꯤꯃꯁꯨ ꯑꯐꯕ ꯑꯣꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯄꯥꯜꯂꯤꯕ ꯀꯣꯔꯟ ꯑꯁꯤꯗꯁꯨ ꯀꯧꯂꯞ ꯀꯔꯟ ꯑꯃꯗꯤ ꯇꯩꯇꯜ ꯀꯔꯟ ꯑꯅꯤꯁꯤꯅ ꯄꯥꯜꯂꯒ ꯆꯠꯄ꯫ ꯑꯗꯨꯅ ꯀꯧꯂꯞ ꯀꯔꯟꯅ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯥꯛꯂꯕꯁꯨ ꯑꯐꯕ ꯐꯣꯜ ꯄꯤ꯫ ꯑꯗꯨꯒ ꯇꯩꯇꯤꯜ ꯀꯔꯟꯅ ꯄꯥꯟꯕ ꯃꯇꯝꯗ ꯂꯥꯛꯂꯕꯁꯨ ꯑꯐꯕ ꯐꯣꯜ ꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯌꯨꯛ ꯑꯣꯏꯔꯣ ꯅꯨꯡꯊꯤꯜ ꯑꯣꯏꯔꯣ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗꯕꯨ ꯂꯥꯛꯑꯒꯗꯤ ꯃꯗꯨꯃꯁꯨ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯐꯠꯇꯕ ꯑꯃꯇꯪ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯜꯂꯤꯕ ꯅꯈꯦꯇ꯭ꯔꯁꯤ ꯁ꯭ꯋꯥꯇꯤ ꯅꯈꯦꯇ꯭ꯔꯅ ꯄꯥꯜꯂꯤ꯫ ꯃꯁꯤꯃꯗꯤ ꯑꯐꯕ ꯈꯖꯤꯛ ꯋꯥꯠꯂꯤ, ꯐꯠꯇꯕ ꯐꯣꯜ ꯈꯔ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯌꯥꯝ ꯑꯃꯅ ꯑꯣꯏꯔꯕꯅꯤꯅ ꯐꯠꯇꯕ ꯑꯃꯈꯛ ꯂꯩꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯕꯤꯔꯨꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯩꯅ ꯄꯨꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯖꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯦꯃꯣꯔꯤꯅ ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯇꯤ ꯅꯈꯦꯇ꯭ꯔꯒꯤ ꯗꯣꯁ ꯑꯃꯇꯪ ꯂꯩꯕꯁꯤ ꯆꯤꯡꯅꯕꯤꯔꯒꯗꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯍꯥꯏꯕ ꯇꯥꯏ, ꯃꯅꯤꯁꯤ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥꯅ ꯑꯉꯝꯕ ꯃꯃꯜ ꯈꯔ ꯍꯥꯞꯆꯔꯒ ꯃꯅꯤꯒꯤ ꯃꯃꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯃꯅꯤ ꯃꯟꯗꯤꯔꯗ ꯍꯥꯏꯕꯗꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯃꯟꯗꯤꯔꯗ ꯆꯠꯄꯤꯔꯒ ꯃꯁꯤꯃꯇꯪ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯦꯟꯁ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯁ꯭ꯋꯥꯇꯤ ꯅꯈꯦꯇ꯭ꯔꯒꯤ ꯗꯣꯁꯇꯒꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯆꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯈꯨꯔꯨꯝꯕꯤꯔꯒ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯦꯃꯣꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯃꯣꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯀꯃꯦꯟ ꯂꯩꯇ꯭ꯔꯕꯅ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫